ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯈꯨꯄꯥꯝ ꯆꯥꯡꯖꯣꯛ ꯇꯔꯥꯒ ꯂꯣꯏꯅꯅ ꯀꯣꯛ ꯅꯣꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯦꯁꯟ ꯑꯃ ꯑꯣꯏꯒꯅꯤ ꯑꯩ ꯏꯃꯥꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯁꯨ ꯍꯩꯍꯟꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯀꯔꯤ ꯂꯩ ꯀꯅꯥꯅ ꯀꯔꯤ ꯏꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯇꯝꯃꯤꯟꯅꯁꯤ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯍꯥꯛ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯅꯤ ꯃꯐꯝꯗꯤ ꯈꯔ ꯑꯗꯨꯝ ꯃꯊꯪ ꯍꯣꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯟꯗꯛ ꯂꯧꯈꯠꯀꯗꯧꯔꯤꯕꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯅꯍꯥꯟꯈꯩ ꯆꯥꯗ꯭ꯔꯤꯕ ꯏꯟꯁꯥꯡꯗꯧꯅ ꯑꯇꯣꯞꯄ ꯏꯅꯧ ꯅꯧꯕ ꯃꯍꯥꯎ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯧꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯃꯊꯛ ꯃꯈꯥ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯩꯁꯤꯡ ꯈꯤꯇꯪ ꯆꯥꯏꯕ ꯑꯗꯨꯁꯨ ꯏꯆꯥꯅꯨꯄꯥꯅ ꯑꯅꯝꯕ ꯇꯧꯏ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯐꯝꯃꯨꯔꯕꯅꯤ ꯉꯁꯥꯏ ꯄꯨꯡ 5ꯗꯒꯤ ꯑꯗꯨꯃꯥꯏ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯧꯖꯤꯛ ꯑꯗꯣ ꯃꯉꯥꯟꯗꯤ ꯂꯩꯔꯤ ꯑꯗꯨ ꯃꯥꯏ ꯄ꯭ꯂꯦꯠꯐꯣꯝ ꯇꯦꯔꯦꯁ ꯃꯊꯛꯁꯤꯗꯗꯤ ꯃꯩꯁꯦ ꯌꯥꯝ ꯐꯖꯅ ꯐꯤꯠ ꯇꯧꯕ ꯑꯗꯣ ꯃꯩ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯆꯦꯟꯈꯠꯂꯁꯤꯅ ꯏꯆꯥ ꯅꯨꯄꯥꯅ ꯑꯃꯨꯛ ꯂꯣꯏ ꯊꯥꯡꯒꯠꯂꯝꯃꯦ ꯃꯝꯃꯛꯑꯒꯗꯤ ꯃꯩꯗꯤ ꯂꯩꯕ ꯑꯗꯨ ꯎ ꯋꯥ ꯌꯥꯝ ꯍꯧꯖꯤꯟꯕꯅꯤꯅ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯖꯅ ꯑꯩꯅ ꯐꯝꯃꯤꯕ ꯃꯄꯥꯁꯦ ꯈꯔ ꯃꯝꯃꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯐꯝꯕ ꯃꯄꯥꯗꯣ ꯑꯩꯒꯤ ꯃꯩ ꯊꯥꯟꯕꯗꯨ ꯀꯥꯎꯍꯧꯗꯅ ꯃꯩ ꯊꯥꯟꯗꯕꯒꯤ ꯃꯝꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯗ ꯑꯩꯅꯅꯦ ꯂꯣꯏꯅꯃꯛ ꯃꯩ ꯍꯦꯛ ꯂꯩꯔꯤꯕ ꯖꯥꯕꯇꯨꯡꯈꯩ ꯊꯥꯟꯕꯤꯔꯣ ꯍꯥꯏꯅ ꯊꯥꯜꯂꯝꯃꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯒꯗꯧꯒꯤ ꯄꯨꯡꯐꯝ ꯉꯥꯏꯗꯅ ꯂꯩꯖꯔꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯪꯒꯠꯆꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯟꯕꯤꯔꯛꯏ ꯍꯧꯖꯤꯛ ꯀꯤꯡꯁꯟ ꯃꯪꯁꯥꯇꯥꯕꯝ ꯏꯃꯥ ꯏꯕꯦꯝꯃꯒ ꯏꯆꯦꯝꯃꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯊꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ 10ꯃꯨꯛꯇꯤ ꯁꯨꯔꯛꯑꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯦꯌꯔ ꯇꯧꯔꯤ ꯏꯃꯥ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯩꯅꯣꯅꯤ ꯑꯩ ꯏꯆꯥ ꯀꯤꯡꯁꯟꯁꯤ ꯚꯥꯕꯣꯛꯇ ꯌꯥꯎꯔꯛꯇꯕꯗ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯥꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪ ꯇꯥꯕ ꯑꯗꯨꯕꯨ ꯃꯥ ꯇꯥꯗꯤ ꯇꯥꯔꯝꯃꯒ ꯃꯦꯁꯦꯖꯇ ꯄꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯀꯤꯡꯁꯟ ꯌꯥꯎꯔꯛꯑꯦ ꯇꯥꯕꯗ ꯉꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯀꯤꯡꯁꯟꯁꯤ ꯂꯥꯏꯚꯇ ꯑꯃꯨꯛꯇꯪ ꯁꯛ ꯎꯅꯒꯦꯅꯗꯤ ꯈꯟꯖꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯊꯦꯡꯅ ꯇꯝꯃꯣꯏꯅ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ ꯀꯤꯡꯁꯟꯒ ꯑꯩꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯈꯪꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯚꯥꯕꯣꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯤꯡꯁꯟꯒꯤ ꯃꯃꯤꯡ ꯄꯟꯕꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯏꯆꯥ ꯏꯁꯨꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯒꯣꯟ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤꯁꯤ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯄꯤꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯉꯁꯤꯁꯤ ꯏꯅꯧ ꯅꯧꯕ ꯃꯊꯦꯜ ꯑꯃꯅꯦꯅ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯍꯪꯒꯠꯆꯈꯤꯕꯗꯣ ꯑꯗꯨꯅ ꯃꯊꯪ ꯅꯣꯕꯦꯜ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯗꯨꯒ ꯁꯩꯔꯦꯡꯅꯆꯤꯡꯕ ꯃꯈꯜꯁꯦ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯊꯝꯖꯤꯟꯖꯈ꯭ꯔꯦ ꯊꯤꯔꯒ ꯃꯅꯤ ꯐꯪꯉꯦꯗꯅ ꯃꯅꯤꯗꯧꯅ ꯉꯥꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯌꯥꯝꯅꯒꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯅꯒꯕꯨꯗꯤ ꯇꯥꯕ ꯍꯩꯔꯝꯈꯤꯗ꯭ꯔꯥ ꯍꯩꯔꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯁꯛꯇꯝ ꯑꯃꯈꯛ ꯈꯨꯅꯨꯡ ꯏꯁꯩ ꯅꯥꯆꯣꯝ ꯍꯥꯏꯗꯅ ꯑꯗ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯤꯕ
ꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤ ꯁꯤ ꯈꯨꯅꯨꯡ ꯏꯁꯩꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯁꯛ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎ ꯏꯕꯦꯝꯃꯅꯤ ꯑꯗꯣ ꯃꯥꯒꯤ ꯈꯣꯝꯖꯤꯟꯕ ꯍꯥꯏꯗꯅꯗꯤ ꯍꯥꯏꯕꯕꯨ ꯍꯥꯏꯗꯅꯗꯤ ꯏꯕꯤꯔꯝꯃꯦꯅ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯗꯅ ꯑꯗꯨꯝ ꯇꯥꯕꯨꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯄꯣꯠꯁꯦ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯛꯄ ꯐꯪꯖꯔꯒ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯁꯤꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯈꯣꯝꯖꯤꯟꯖꯕꯤꯁꯤ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤꯅꯤ ꯑꯩ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯃꯤꯌꯥꯝꯗ ꯎꯠꯆꯒꯦ ꯏꯕꯦꯝꯃꯒꯤ ꯐꯣꯇꯣꯅꯤ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯤ ꯌꯦꯛꯏꯁꯤ ꯇꯣꯉꯥꯟꯕ ꯐꯣꯇꯣ ꯑꯃꯗꯤ ꯑꯩꯅꯁꯨ ꯀꯧꯖꯔꯨꯗ꯭ꯔꯦ ꯑꯗꯨ ꯁꯤꯗꯁꯨ ꯌꯥꯝ ꯃꯇꯤꯛ ꯆꯥꯅ ꯏꯁꯩ ꯁꯩꯁꯛ ꯑꯣꯏꯅ ꯎꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯍꯦꯛ ꯎꯕꯗ ꯂꯣꯏꯅꯗꯤ ꯈꯪꯗꯅꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯐꯖꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯄꯥꯁꯄꯣꯔꯠꯀꯨꯝꯕꯗꯤ ꯀꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯋꯥꯔꯗꯁꯨ ꯐꯅꯌꯥꯝ ꯐꯪꯈ꯭ꯔꯦ ꯑꯗꯨꯁꯨ ꯀꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯒꯅꯤ ꯇ꯭ꯋꯤꯇꯔꯒꯤꯗ ꯂꯩꯔꯒꯗꯤ ꯂꯧꯊꯔꯒ ꯃꯤꯌꯥꯝꯗ ꯎꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯪꯒꯠꯆꯅꯤꯡꯉꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗ ꯏꯃꯥꯅꯁꯨ ꯎꯠꯄꯤꯔꯤ ꯏꯃꯥ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪ ꯂꯥꯏꯔꯤꯛꯁꯦ ꯎꯠꯃꯤꯟꯅꯁꯤ ꯏꯃꯥꯅꯁꯨ ꯑꯃꯨꯛꯇꯪ ꯎꯠꯄꯤꯔꯛꯎ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤ ꯃꯌꯥꯏꯗ ꯏꯃꯥꯒꯤꯗꯁꯨ ꯀꯣꯄꯤ ꯑꯃ ꯂꯩꯔꯦ ꯑꯩꯉꯣꯟꯗꯁꯨ ꯀꯣꯄꯤ ꯑꯃ ꯂꯩꯔꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯏꯃꯥꯅꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯕꯦꯗꯕꯇꯤ ꯂꯧꯔꯦꯝꯕꯝꯁꯤ ꯑꯩꯅ ꯎꯅꯕ ꯆꯠꯆꯔꯨꯏ ꯃꯗꯨ ꯎꯅꯕꯗ ꯂꯥꯏꯔꯤꯛ ꯑꯃꯁꯤ ꯁꯥꯏꯟ ꯇꯧꯔꯒ ꯄꯤꯕꯤꯔꯛꯑꯀꯥꯟꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤ ꯗ ꯆꯠꯂꯨꯕ ꯀꯥꯟꯗ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯔꯦꯀꯃꯦꯟ ꯇꯧꯔꯛꯄꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤ ꯐꯪꯖꯕꯅꯤ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤ ꯃꯣꯃꯦꯟꯠꯁꯤ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯤ ꯑꯩꯉꯣꯟꯗ ꯂꯩꯖꯔꯦ ꯑꯩꯈꯣꯏꯅ ꯎꯅꯔꯨꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯐꯣꯇꯣ ꯂꯩꯖꯩ ꯃꯗꯨ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯄꯥꯖꯕ ꯍꯧꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯔꯕꯅꯤꯅ ꯇꯨꯇꯅ ꯏꯆꯦ ꯀꯧꯕꯁꯦ ꯑꯃꯨꯛ ꯂꯥꯜꯂꯦ ꯑꯗꯨꯅ ꯅꯦꯅꯦ ꯍꯥꯏꯗꯅ ꯃꯤꯡꯒꯧꯕꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯔꯒꯗꯤ ꯌꯥꯔꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯑꯗꯣ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯦ ꯏꯕꯦꯝꯃ ꯕꯦꯗꯕꯇꯤꯅ ꯑꯗꯨꯒ ꯆꯍꯤꯁꯨ ꯑꯩꯅ ꯆꯍꯤ 10 ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯍꯜꯂꯤꯕꯅꯤ ꯒꯦꯞꯁꯦ ꯗꯤꯐꯔꯦꯟꯁꯁꯦ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅꯗꯤ ꯆꯍꯤ ꯍꯪꯅꯔꯒ ꯏꯇꯥ ꯁꯥꯟꯅꯩ ꯆꯍꯤ ꯍꯪꯅꯔꯒ ꯃꯊꯛ ꯃꯈꯥꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯆꯠꯂꯝꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯑꯗꯨꯒꯤ ꯗꯤꯁꯑꯣꯔꯗꯔꯗꯨꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯗꯤꯁꯑꯣꯔꯗꯔ ꯂꯩ ꯈꯪꯅ ꯑꯩꯅ ꯍꯥꯏꯗꯕ ꯉꯝꯗꯕꯗꯣ ꯑꯗꯨꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯒꯅꯨ ꯅꯦꯅꯦ ꯀꯧꯒꯦꯔꯥ ꯀꯩꯅꯣꯝꯃ ꯑꯗꯨꯃꯥꯏꯅ ꯀꯧꯔꯣ ꯃꯤꯡꯒꯧ ꯍꯥꯏꯁꯤ ꯌꯥꯝ ꯂꯨꯕ ꯑꯗꯨꯅ ꯃꯤꯡꯒꯧꯁꯦ ꯍꯦꯛ ꯆꯥꯗ꯭ꯔꯒꯗꯤ ꯋꯥ ꯉꯥꯡꯅꯕꯁꯦ ꯐ꯭ꯂꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯤ ꯑꯦꯅꯤꯋꯦ ꯑꯩ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯁꯃꯥꯖꯁꯦ ꯑꯍꯣꯡꯕ ꯅꯥꯏꯕꯅꯤꯅ ꯍꯣꯡꯉꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯍꯦꯛꯇ ꯍꯨꯟꯗꯣꯛꯑ ꯊꯅꯝꯕꯗꯧꯅ ꯇꯧꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯩ ꯏꯁꯥꯃꯛꯇꯤ ꯌꯥꯝꯅ ꯆꯠꯊꯣꯛꯇꯕ ꯏꯃꯨꯡ ꯑꯃꯗ ꯕ꯭ꯔꯣꯠ ꯑꯞ ꯇꯧꯔꯛꯄꯅꯤ ꯑꯗꯨ ꯆꯠꯊꯣꯛꯇꯕ ꯏꯃꯨꯡ ꯑꯃꯗꯁꯨ ꯍꯧꯖꯤꯛ ꯂꯩꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯃꯥꯏꯛꯇ ꯌꯥꯝ ꯄꯥꯜꯂꯒ ꯋꯥꯔꯤ ꯂꯤꯕ ꯋꯥꯔꯤ ꯍꯥꯏꯗꯤ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯇꯥꯕ ꯃꯦꯔꯥꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯋꯥꯔꯤ ꯇꯥꯕ ꯑꯗꯩ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯁꯛꯄ ꯑꯗꯩ ꯄꯦꯅꯥ ꯁꯛꯄ ꯑꯗꯨꯒ ꯈꯨꯂꯪ ꯏꯁꯩ ꯁꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯌꯥꯝ ꯆꯠꯅꯕ ꯑꯗꯣ ꯃꯥꯏꯛꯇ ꯀꯩꯗ ꯑꯩꯅꯗꯤ ꯃꯁꯛ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅ ꯎꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯤꯠꯀꯤ ꯃꯃꯥꯡꯗꯗꯤ ꯂꯩꯖꯗꯦ ꯑꯗꯨꯒ ꯅꯥꯀꯣꯡꯗꯗꯤ ꯌꯥꯝ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯥꯡꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯁꯤ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯏꯗꯨꯀꯦꯁꯟꯗꯁꯨ ꯑꯣꯜꯂꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯇꯥꯕꯗ ꯇꯥꯅꯤꯡꯗꯕꯗꯤ ꯅꯠꯇꯕ ꯇꯥꯍꯟꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣ ꯑꯃꯅꯤ ꯁꯕꯖꯦꯛ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯑꯣꯖꯥ ꯇꯣꯝꯕꯤ ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯅꯍꯥꯟꯁꯤ ꯌꯥꯝꯅ ꯏꯕꯦꯝꯃ ꯁꯤꯒꯤ ꯃꯊꯦꯜ ꯁꯤꯃꯒ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛꯁꯤ ꯃꯈꯜ ꯁꯨꯍꯟꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛꯅ ꯈꯨꯅꯨꯡ ꯏꯁꯩ ꯅꯥꯆꯣꯝ ꯈꯣꯝꯖꯤꯟꯖꯕꯤ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤꯁꯤꯒꯤ ꯑꯩ ꯉꯁꯤꯁꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯛꯇꯗ
ꯈꯣꯝꯖꯤꯟꯖꯕꯤꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯤ ꯈꯨꯅꯨꯡ ꯏꯁꯩꯕꯨ ꯄꯥꯝꯕꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯈꯨꯅꯨꯡ ꯏꯁꯩ ꯅꯥꯆꯣꯝ ꯁꯤ ꯁꯤꯟꯅꯖꯔꯤ ꯍꯥꯏꯗꯅ ꯑꯏꯕꯤꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯁꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯋꯥꯍꯧꯗꯣꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯇꯥꯏꯕꯪ ꯃꯁꯤꯗ ꯃꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯒꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯇꯥꯏꯕꯪꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯈꯨꯅꯨꯡ ꯏꯁꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯥꯟꯅ ꯇꯥꯈ꯭ꯔꯒꯁꯨ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯇꯥꯏꯕꯪ ꯑꯗꯣ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯑꯩꯅ ꯑꯃꯈꯛꯇꯪꯒ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯖꯒꯦ ꯃꯇꯨꯡꯒꯤ ꯄꯦꯖꯁꯤꯗ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤ ꯁꯤꯒꯤ ꯀꯗꯥꯏꯗ ꯄꯣꯛꯏ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯃꯤꯅꯆꯤꯡꯕꯁꯦ ꯇꯨꯇ ꯅꯪꯅ ꯑꯣꯏꯅ ꯄꯥꯊꯣꯛꯔꯛꯑꯣ ꯃꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯡꯒꯤꯁꯤ ꯅꯪꯅ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯅ ꯄꯥꯒꯗꯧꯕꯁꯦ ꯈꯔ ꯈꯤꯇꯪ ꯁꯥꯡꯇꯛ ꯇꯧꯕꯅ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯇꯥꯏꯕꯪꯁꯦ ꯃꯁꯤ ꯍꯥꯟꯅ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ 이비ꯕꯅꯤ 마기 다이벙시 까름바 가리 다이벙노 하이버세 ꯃꯩꯇꯩꯁꯤꯡꯅ ꯂꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯤ ꯂꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯥꯇꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯤ ꯂꯩ ꯃꯤꯡ ꯐꯥꯎꯕꯗ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯤꯡꯁꯦ ꯂꯩꯒꯤ ꯃꯃꯤꯡꯅ ꯑꯅꯝꯕ ꯊꯣꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯃꯥꯡꯒꯤ ꯏꯃꯥꯁꯤꯡ ꯏꯟꯗꯣꯟꯁꯤꯡ ꯑꯗꯨꯒ ꯑꯩꯕꯨ ꯌꯣꯛꯄꯤꯕꯁꯨ 이마 ꯄꯣꯛꯄ ꯑꯕꯣꯛꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩ ꯏꯃꯥꯅꯦꯅ ꯏꯃꯥ ꯑꯗꯨꯝ ꯀꯧꯏ ꯍꯧꯖꯤꯛꯐꯥꯎꯁꯨ ꯀꯧꯖꯔꯤ ꯑꯩꯅ ꯅꯨꯡꯁꯤꯔꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯊꯔꯣ ꯑꯁꯪꯕꯤ ꯀꯧꯏ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯊꯥꯕꯜ ꯂꯩ ꯊꯔꯣ ꯑꯁꯪꯕꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯒꯤ ꯃꯃꯤꯡꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯊꯣꯟꯖꯕ ꯃꯩꯇꯩ ꯖꯥꯇꯤꯅ ꯆꯤꯡꯉꯦꯜ ꯂꯩꯔꯥꯡꯕꯨ ꯑꯁꯨꯛ ꯄꯥꯝꯖꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯖꯕꯁꯦ ꯑꯉꯛꯄꯅꯦꯕ ꯂꯩꯔꯥꯡꯁꯤꯡꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯃꯩꯇꯩ ꯖꯥꯇꯤꯁꯤꯅ ꯏꯪꯈꯣꯜꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯥꯡ ꯀꯌꯥ ꯊꯥꯏ ꯏꯁꯤꯡ ꯆꯥꯏ ꯌꯣꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯊꯥꯔꯤ ꯏꯁꯥꯁꯨ ꯊꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯑꯗꯨꯒ ꯑꯕꯣꯛꯅꯆꯤꯡꯕꯁꯦ ꯂꯩꯁꯨꯁꯦ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯇꯝꯗꯨꯒꯤ ꯂꯩꯁꯨꯁꯤꯡꯁꯦ ꯊꯥꯏ ꯑꯗꯩ ꯏꯪꯈꯣꯜꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯥꯡ ꯀꯌꯥ ꯊꯥꯏ ꯏꯁꯤꯡ ꯆꯥꯏ ꯌꯣꯛꯏ ꯂꯩꯒꯤ ꯁꯦꯕꯥꯗ ꯆꯣꯛꯊꯕ ꯈꯪꯗꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯄꯨꯖꯥ ꯂꯥꯏꯒꯤ ꯁꯦꯕꯥꯗ ꯂꯩꯔꯥꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯃꯀꯦ ꯁꯦꯝꯕꯗꯅ ꯀꯌꯥ ꯑꯃꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯀꯦ ꯁꯦꯝꯕꯗ ꯍꯧꯖꯤꯛꯇꯤ ꯑꯁꯥꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤꯅꯕꯨ ꯅꯥꯆꯣꯡꯒꯁꯦ ꯐꯖꯅ ꯇꯧꯔꯒ ꯁ꯭ꯇꯤꯆꯔꯅꯒ ꯐꯥꯔꯒꯕꯨ ꯁꯦꯝꯅꯔꯛꯑꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯖꯜꯂꯛꯄꯁꯤꯗꯅ ꯂꯩ ꯑꯁꯦꯡꯕꯗꯨ ꯑꯣꯏꯅ ꯇꯧꯅꯗ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯅꯥꯆꯣꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝꯗꯨꯗ ꯑꯦꯁꯦꯟꯁ ꯄꯔꯐ꯭ꯌꯨꯝ ꯀꯥꯏꯞꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯂꯩ ꯅꯥꯆꯣꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯈꯦꯜꯂꯩꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯖꯥꯇꯤ ꯀꯨꯄꯤ ꯍꯥꯞꯀꯅꯤ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯆꯤꯒꯣꯡ ꯂꯩ ꯍꯥꯞꯀꯅꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯦ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯂꯩ ꯅꯥꯆꯣꯝꯁꯦ ꯊꯦꯠꯂꯒ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯂꯩꯇꯦꯡ ꯐꯖꯅ ꯑꯣꯏꯔꯤꯕꯅꯤ ꯁꯝꯖꯤꯗ ꯊꯦꯠꯂꯦꯅ ꯁꯝꯖꯤꯔꯩ ꯍꯥꯏꯕꯅꯤ ꯅꯥꯆꯣꯝ ꯂꯩ ꯄꯔꯦꯡ ꯀꯌꯥ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯁꯦ ꯂꯩꯒꯤ ꯆꯟꯅꯐꯝ ꯑꯃꯁꯨꯡ ꯂꯩꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯉꯤ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯝꯃꯦꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯂꯩꯔꯥꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥꯠꯄꯒꯤ ꯃꯇꯝ ꯐꯖꯕ ꯃꯑꯣꯡ ꯃꯇꯧ ꯂꯩꯋꯣꯡ ꯂꯩꯆꯨ ꯁꯤꯖꯤꯟꯅꯐꯝ ꯔꯤꯇꯨꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯔꯥꯡꯁꯤꯡꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒ ꯂꯩꯅꯕ ꯃꯔꯤ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯑꯣꯟꯊꯣꯛꯅ ꯃꯆꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨ ꯑꯩꯗꯤ ꯂꯩꯔꯥꯡꯁꯤꯡꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯥꯏ ꯋꯥꯔꯤꯁꯤꯡꯕꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯁꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯃꯤꯊ ꯂꯤꯖꯦꯟ ꯆꯠꯅꯕꯤ ꯀꯌꯥ ꯆꯤꯟꯊꯥꯡ ꯑꯃꯗꯒꯤ ꯆꯤꯟꯊꯥꯡ ꯑꯃꯗ ꯏꯁꯜꯂꯝꯕ ꯅꯠꯇꯦ ꯏꯁꯜꯂꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯁꯛꯏꯕ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯁꯛꯏꯁꯤꯡꯁꯦ ꯆꯤꯟꯊꯥꯡ ꯑꯃꯗꯒꯤ ꯆꯤꯟꯊꯥꯡ ꯑꯃꯗ ꯁꯨꯝ ꯃꯊꯪ ꯂꯥꯛꯄꯅꯤ ꯃꯤꯔꯣꯜ ꯑꯃꯗꯒꯤ ꯃꯤꯔꯣꯜ ꯑꯃꯗ ꯆꯤꯟꯕꯨꯡ ꯁꯥꯍꯤꯇ꯭ꯌ ꯑꯣꯏꯅ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔ ꯆꯤꯟꯕꯨꯡ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯁꯦ ꯆꯥꯎꯔꯕ ꯂꯩꯔꯣꯟꯒꯤ ꯂꯣꯛ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯨꯈꯩ ꯑꯁꯦ ꯁꯥꯒꯠꯂꯝꯃꯤ ꯂꯩꯔꯣꯜ ꯑꯇꯥꯡꯕ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯂꯩꯒꯤ ꯁꯥꯍꯤꯇ꯭ꯌꯅꯤ ꯂꯩꯔꯣꯟꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯖꯥꯇꯤꯁꯤꯡꯗ ꯊꯣꯏꯅ ꯐꯪꯗꯕ ꯃꯩꯇꯩꯒꯤ ꯑꯋꯥꯡꯕ ꯀꯜꯄꯅꯥꯗꯒꯤ ꯊꯣꯛꯂꯛꯄ ꯀꯜꯄꯅꯥ ꯍꯥꯏꯗꯤ ꯏꯃꯥꯖꯤꯅꯦꯇꯤꯞ ꯃꯁꯤꯅ ꯉꯛꯅ ꯐꯖꯔꯕ ꯃꯩꯇꯩ ꯁꯥꯕꯇ꯭ꯌꯒꯤ ꯃꯁꯛ ꯇꯥꯛꯂꯤꯕ
ꯋꯥꯡꯅ ꯐꯖꯔꯕ ꯂꯩꯔꯣꯜꯒꯤ ꯈꯣꯔꯤꯔꯣꯜꯅꯤ ꯉꯛꯇꯕ ꯉꯝꯗꯦ ꯃꯩꯇꯩ ꯖꯥꯇꯤ ꯃꯩꯇꯩꯒꯤ ꯐꯖꯔꯣꯜꯗꯤ ꯂꯩꯒꯤ ꯀꯦꯕꯗ ꯎꯕ ꯐꯪꯏ ꯅꯨꯖꯥꯒꯤ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜ ꯐꯖꯔꯣꯜ ꯑꯗꯣ ꯃꯁꯥꯅ ꯑꯗꯨꯃꯛ ꯇꯥꯛꯆꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯅꯥꯄꯗ ꯆꯤꯟꯈꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯛꯏ ꯀꯌꯥꯗ ꯐꯖꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯕꯨ 1338ꯇꯒꯤꯅ 1387 ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯍꯨꯝꯂꯣꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯥꯡ 100ꯔꯣꯝ ꯍꯦꯟꯕꯒꯤ ꯃꯔꯝꯗ ꯁꯩꯊꯥꯕ ꯂꯩꯔꯣꯜ ꯀꯧꯕ ꯄꯨꯌꯥ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯗꯤ ꯆꯔꯥꯏꯔꯣꯡꯕꯁꯤꯅ ꯊꯝꯕꯤꯔꯝꯃꯤꯅꯦꯕ ꯆꯍꯤ 300ꯒꯤ ꯃꯃꯥꯡꯗ ꯁꯥꯠꯄ ꯂꯩꯔꯥꯡꯁꯦ ꯃꯁꯤꯒꯤ ꯂꯩꯔꯣꯜꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯏꯇꯤꯍꯥꯁꯇ ꯁꯤꯡꯊꯥꯅꯕ ꯌꯥꯔꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯃꯔꯝꯗꯤ ꯆꯤꯟꯕꯨꯡ ꯑꯣꯏꯅ ꯂꯥꯛꯄ ꯂꯩꯔꯣꯜꯒꯤ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔ ꯑꯁꯦ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯇꯝꯗ ꯂꯥꯛꯆꯤꯜꯂꯕ ꯍꯥꯏꯗꯤ ꯏꯔꯒ ꯐꯖꯅ ꯊꯝꯃꯕꯗꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯥꯛꯇ ꯀꯥꯈꯠꯂꯛꯄ ꯉꯝꯈꯤ ꯑꯔꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯍꯥꯟꯕ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔꯗꯒꯤ ꯃꯁꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯆꯔꯥꯏꯔꯣꯡꯕ ꯅꯤꯡꯊꯧ ꯑꯁꯦ ꯆꯤꯡꯉꯦꯜ ꯂꯩꯔꯥꯡꯗ ꯉꯥꯎꯖꯕ ꯅꯤꯡꯊꯧ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯖꯔꯕ ꯂꯩꯔꯥꯡ ꯑꯃ ꯁꯣꯏꯗꯅ ꯊꯦꯠꯂꯝꯒꯅꯤ ꯃꯁꯤꯅ ꯑꯏꯕ ꯑꯣꯖꯥꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯅꯤ ꯂꯩꯒꯤ ꯃꯔꯝꯗ ꯁꯩꯊꯥꯕ ꯂꯩꯒꯤ ꯋꯥꯔꯤ ꯏꯁꯩ ꯐ꯭ꯂꯥꯋꯔ ꯕꯦꯂꯦꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯁꯩꯁꯛꯁꯤꯡ ꯂꯩꯔꯣꯜꯒꯤ ꯁꯩꯁꯛꯁꯤꯡ ꯑꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯄꯦꯅꯥ ꯏꯁꯩ ꯄꯦꯅꯥ ꯑꯗꯨ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯒꯤꯅꯤ ꯄꯦꯅꯥ ꯑꯁꯦ ꯃꯩꯇꯩꯒꯤ ꯂꯤꯔꯕ ꯀꯜꯆꯔ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯆꯥꯛ ꯑꯃꯅꯤ ꯑꯌꯨꯛꯀꯤ ꯄꯦꯅꯥ ꯌꯥꯏꯀꯩꯔꯣꯟꯗ ꯍꯩ ꯂꯩ ꯀꯌꯥꯕꯨ ꯁꯩꯊꯥꯕ ꯀꯌꯥ ꯌꯥꯎꯔꯤ ꯃꯁꯤꯅ ꯂꯩꯔꯣꯜ ꯁꯩꯊꯥꯒꯤ ꯑꯍꯥꯟꯕ ꯈꯣꯡꯐꯝ ꯑꯃꯁꯨꯡ ꯌꯨꯝꯐꯝꯅꯤ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯩꯔꯣꯜꯒꯤ ꯆꯥꯎꯔꯕ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯂꯩꯔꯤ ꯍꯩ ꯂꯩ ꯀꯠꯄ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯁꯩꯊꯥꯕꯁꯦ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃꯅꯤ ꯀꯛꯆꯤꯡ ꯍꯔꯥꯎꯕꯗ ꯂꯥꯏ ꯍꯔꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯔꯣꯏ ꯍꯟꯖꯕꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯂꯩꯔꯥꯡ ꯅꯨꯡꯒꯥꯔꯩ ꯊꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯅꯨꯡꯒꯥꯔꯩ ꯊꯤꯕ ꯆꯠꯄ ꯅꯨꯡꯒꯥꯔꯩ ꯁꯩꯊꯥꯕ ꯅꯨꯡꯒꯥꯔꯩꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯆꯨꯋꯦꯜ ꯌꯥꯎꯔꯤ ꯃꯣꯏꯔꯥꯡ ꯍꯔꯥꯎꯕꯗꯤ ꯂꯩ ꯂꯥꯡꯕꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯁꯔꯨꯛ ꯑꯃꯅꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯕꯨ ꯂꯩꯔꯣꯏ ꯍꯟꯖꯕ ꯍꯥꯞꯇꯨꯅ ꯃꯈꯣꯏꯕꯨ ꯂꯩ ꯂꯥꯡꯍꯟꯕ ꯃꯈꯣꯏꯅ ꯍꯦꯛꯂꯛꯂꯤꯕ ꯂꯩꯁꯤꯡꯒꯤ ꯃꯁꯛ ꯇꯥꯛꯍꯟꯗꯨꯅ ꯋꯥꯔꯤ ꯂꯤꯍꯟꯕ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯀꯠꯇꯨꯅ ꯂꯩ ꯂꯥꯡꯕꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯂꯩꯔꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕꯅꯤ ꯃꯊꯪꯗ ꯂꯩꯔꯣꯜꯒꯤ ꯁꯩꯁꯛꯁꯤꯡ ꯑꯁꯦ ꯄꯦꯅꯥ ꯐꯝꯁꯛꯅ ꯍꯥꯏꯕ ꯐꯝꯃꯒ ꯁꯛꯄ ꯍꯥꯏꯕ ꯄꯦꯅꯥꯁꯦ ꯐꯝꯃꯒ ꯁꯛꯄ ꯁꯝꯊꯔꯛꯇꯨꯅ ꯋꯥꯔꯤ ꯏꯁꯩ ꯋꯥꯔꯤꯒꯤ ꯐꯖꯔꯕ ꯈꯨꯠꯁꯦꯝ ꯑꯃꯁꯨ ꯁꯥꯒꯠꯂꯛꯈꯤ ꯃꯊꯪ ꯇꯥꯔꯛꯄꯅ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯊꯣꯔꯛꯂꯦ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯍꯥꯏꯕꯁꯦ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯗꯣ ꯑꯗꯨꯗꯒꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯗꯤ ꯀꯧꯈꯤꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯑꯦꯅꯤ ꯃꯣꯏꯔꯥꯡꯒꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯍꯥꯏꯅ ꯑꯗꯨꯃꯛ ꯗꯣꯂꯣꯛꯇ ꯄꯥꯏꯔꯒ ꯁꯛꯏꯕ ꯁꯤꯡꯁꯦ ꯑꯁꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯑꯗꯨꯝ ꯀꯧꯅꯔꯦ ꯂꯩꯔꯣꯜꯒꯤ ꯁꯩꯁꯛ ꯑꯃꯁꯨꯡ ꯏꯁꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯅ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯌꯣꯛꯈꯠꯂꯛꯈꯤ ꯑꯃꯁꯨꯡ ꯆꯥꯎꯔꯕ ꯄꯔꯝꯄꯔꯥ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯒꯤ ꯁꯩꯁꯛꯇ ꯋꯥꯡꯊꯣꯏ ꯆꯥꯎꯊꯣꯏꯔꯕ ꯁꯩꯁꯛꯄ ꯑꯅꯤ ꯕꯦꯂꯦꯗꯤꯌꯥ ꯉꯥꯟꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯗꯨꯗꯤ ꯅꯣꯡꯒꯥꯈ꯭ꯔꯕ ꯋꯥꯡꯉꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒ ꯏꯕꯦꯅꯤ ꯗꯦꯕꯤꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯒ ꯋꯥꯡꯉꯨ ꯈꯣꯡꯅꯥꯡ ꯍꯥꯏꯕꯁꯤꯅ ꯋꯥꯡꯉꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯁꯛꯄ ꯁꯩꯁꯛꯄꯤ ꯀꯌꯥꯅꯤ ꯑꯁꯨꯝꯅ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯒꯤ ꯁꯩꯁꯛꯇ ꯂꯩꯔꯣꯜꯒꯤ ꯁꯩꯁꯛ ꯑꯁꯦ ꯑꯆꯧꯕ ꯄꯔꯝꯄꯔꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ ꯉꯁꯤꯁꯨ ꯆꯠꯊꯔꯤ ꯄꯦꯅꯥ ꯐꯝꯁꯛ ꯄꯦꯅꯥ ꯐꯝꯁꯛ ꯑꯃꯁꯨꯡ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯍꯥꯏꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯅꯤ ꯑꯁꯦ ꯀꯜꯇꯤꯚꯦꯇꯦꯠ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯁꯛꯇꯝ ꯂꯧꯏ ꯖꯟꯇ꯭ꯔꯒ ꯀꯣꯟꯅꯅ ꯁꯛꯄ ꯃꯑꯣꯡ ꯃꯇꯧ ꯃꯁꯥꯒꯤ ꯀꯌꯥꯠ ꯂꯩꯖꯕ ꯑꯥꯔꯠ ꯐꯣꯔꯝꯅꯤ ꯄꯦꯅꯥ ꯐꯝꯁꯛ ꯑꯃꯁꯨꯡ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯅ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯇ ꯇꯧꯔꯤꯕ ꯗꯥꯟ ꯑꯃꯁꯨꯡ ꯄꯤꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯁꯦ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏ ꯄꯦꯅꯥ ꯐꯝꯁꯛ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯅ ꯃꯨꯠꯄ ꯅꯥꯏꯗ꯭ꯔꯕ ꯏꯐꯨꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯗ ꯈꯨꯗꯣꯜ ꯀꯌꯥ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯂꯤꯇꯔꯦꯆꯔꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯄꯨꯈꯩ ꯑꯃ ꯁꯥꯒꯠꯂꯤ ꯄꯦꯅꯥ ꯃ꯭ꯌꯨꯖꯤꯛꯇꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯍꯥꯀꯕꯤ ꯑꯉꯥꯡꯍꯜꯒꯤ ꯑꯃꯔ ꯑꯣꯏꯔꯕ ꯃꯍꯥꯀꯥꯕ꯭ꯌ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯒꯤ ꯁꯩꯁꯛꯇꯒꯤ ꯂꯥꯛꯈꯤ ꯅꯤꯜꯕꯤꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯈꯣꯡꯖꯣꯝ ꯇ꯭ꯔꯤꯊ ꯑꯅꯤꯃꯛ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯤ
ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯁꯩꯁꯛ ꯁꯩꯔꯣꯜ ꯁꯩꯍꯦꯛ ꯁꯩꯊꯥ ꯇꯟꯊꯥ ꯀꯌꯥ ꯃꯅꯤꯄꯨꯔꯤ ꯀꯥꯏꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯤ ꯀꯕꯤ ꯀꯌꯥꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯊꯤꯜ ꯏꯋꯥꯏ ꯏꯅꯤꯜ ꯂꯧꯔꯒ ꯐꯖꯔꯕ ꯁꯩꯔꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯔꯛꯂꯤ ꯃꯃꯤꯡ ꯆꯠꯂꯕꯤ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤꯒꯤ ꯑꯩꯅ ꯄꯥꯖꯔꯤꯁꯤꯒꯤ ꯈꯨꯅꯨꯡ ꯏꯁꯩ ꯅꯥꯆꯣꯡ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯅꯤꯄꯨꯔꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯀꯥꯟꯅꯔꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯁꯤꯅ ꯑꯣꯖꯥꯅ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯥꯏꯁꯤ ꯅꯩꯅꯔꯨꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯑꯁꯦ ꯈꯨꯅꯨꯡ ꯅꯥꯆꯣꯝ ꯑꯃꯅꯤ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨ ꯀꯌꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯒꯤ ꯃꯊꯛꯇ ꯃꯁꯥꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯜꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯀꯨꯟ ꯂꯣꯝꯒꯤ ꯁꯩꯊꯥꯔꯣꯜ ꯌꯥꯎꯕ ꯃꯔꯝꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯩꯔꯣꯜꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯔꯣꯜꯁꯤꯡ ꯑꯁꯦ ꯑꯣꯖꯥ ꯑꯃꯣꯝ ꯈꯣꯡꯅꯥꯡꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯍꯥꯏꯔꯤ ꯑꯏꯕꯤ ꯃꯁꯥꯁꯤꯅ ꯈꯣꯝꯖꯤꯟꯖꯕꯤ ꯃꯁꯥꯁꯤꯅ ꯃꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯤ ꯍꯥꯏꯗꯤ ꯃꯥꯅ ꯇꯥꯛꯄꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯔꯥꯡꯁꯤꯡꯗꯤ ꯆꯤꯡꯊ꯭ꯔꯥꯎ ꯑꯗꯒꯤ ꯏꯉꯦꯂꯩ ꯃꯣꯗꯣꯂꯩ ꯅꯥꯒꯦꯁꯣꯔ ꯁꯤꯡꯒꯥꯔꯩ ꯀꯣꯝꯕꯤꯔꯩ ꯊꯥꯔꯤꯛꯊꯥ ꯁꯤꯔꯨꯏ ꯂꯤꯂꯤ ꯇꯈꯦꯜꯂꯩ ꯄꯦꯇ꯭ꯔꯨꯛꯂꯩ ꯊꯔꯣ ꯎꯔꯤꯔꯩ ꯌꯥꯏꯄꯟ ꯀꯨꯟꯗꯣ ꯀꯕꯣꯛꯂꯩ ꯂꯩꯕꯥꯛꯂꯩ ꯊꯝꯕꯥꯜ ꯑꯁꯤꯅꯆꯤꯡꯕ ꯂꯩꯒꯤ ꯃꯈꯜꯗ 13ꯅꯤ ꯍꯥꯏꯕꯤꯔꯝꯃꯤꯁꯤ ꯁꯤꯗ ꯅꯠꯇꯦ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯕꯅꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯔꯥꯡ ꯃꯈꯜ ꯈꯔꯁꯨ ꯃꯈꯜ ꯀꯌꯥꯁꯨ ꯂꯩꯔꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯅꯨꯡ ꯏꯁꯩ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯆꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯅ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯑꯩꯗꯤ ꯑꯏꯕꯤꯁꯤ ꯈꯣꯝꯖꯤꯟꯖꯕꯤꯁꯤꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤ ꯃꯥꯡꯁꯤꯜꯂꯛꯂꯕ ꯃꯨꯠꯈꯤꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯤ ꯈꯨꯅꯨꯡ ꯏꯁꯩꯕꯨ ꯇꯁꯦꯡꯅ ꯀꯟꯅꯤꯡꯕꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯆꯣꯡꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯕ ꯉꯝꯗꯦ ꯃꯊꯪ ꯃꯊꯪ ꯐꯣꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤꯕꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯁꯛꯇꯤ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯕꯦꯗꯕꯇꯤꯗꯤ ꯃꯅꯤꯄꯨꯔꯤ ꯈꯨꯅꯨꯡ ꯏꯁꯩ ꯀꯟꯅꯅꯕ ꯆꯣꯡꯊꯣꯛꯂꯛꯂꯕꯤ ꯑꯃꯅꯤ ꯃꯄꯥ ꯅꯥꯏꯗꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯈꯜ ꯃꯈꯥ ꯌꯥꯝꯈ꯭ꯔꯕ ꯂꯣꯛ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯣꯛꯂꯣꯔ ꯐꯣꯛ ꯂꯤꯇꯔꯦꯆꯔꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯑꯁꯦ ꯃꯔꯨ ꯑꯣꯏꯔꯕ ꯃꯈꯜ ꯑꯃꯅꯤ ꯃꯈꯜ ꯑꯁꯤꯃꯛꯁꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯂꯧꯇꯥ ꯏꯁꯩ ꯂꯧ ꯇꯥꯕ ꯃꯇꯝꯗ ꯐꯧꯁꯨ ꯏꯁꯩ ꯐꯧ ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯧ ꯁꯨꯔ ꯆꯥꯅꯔꯝꯃꯤꯕꯅꯤ ꯍꯧꯖꯤꯛ ꯃꯤꯜꯗ ꯇꯛꯇ꯭ꯔꯒꯗꯤ ꯐꯧ ꯁꯨꯕ ꯎꯔꯛꯇ꯭ꯔꯦ ꯅꯥꯎꯁꯨꯝ ꯏꯁꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯀꯔꯤꯒꯨꯝꯕ ꯁꯨꯝꯕ ꯃꯇꯝꯗ ꯅꯥꯎꯊꯦꯝ ꯏꯁꯩ ꯀꯞꯄꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯊꯦꯝꯖꯟꯅꯕ ꯄꯦꯅꯥꯒꯤ ꯏꯁꯩ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯈꯣꯡꯖꯣꯝ ꯄꯔꯕꯒꯤ ꯁꯩꯁꯛꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯏꯁꯩ ꯃꯈꯜ ꯀꯌꯥ ꯄꯦꯅꯥꯒꯤ ꯁꯛꯁꯦꯃꯛꯇꯁꯨ ꯃꯈꯜ 10 ꯂꯩ ꯃꯈꯜ 10ꯗꯨ ꯄꯤꯕꯤꯔꯝꯃꯤ ꯑꯣꯖꯥꯅ ꯍꯦꯕꯂꯤ ꯃꯄꯨꯝ ꯍꯦꯕꯂꯤ ꯄꯥꯕꯣꯠ ꯍꯦꯕꯂꯤ ꯊꯥꯡꯉꯩ ꯄꯥꯟꯊꯣꯏꯕꯤ ꯁꯩꯁꯛ ꯑꯌꯥꯡ ꯂꯩꯃ ꯁꯩꯁꯛ ꯅꯣꯡꯊꯥꯡ ꯂꯩꯃ ꯁꯩꯁꯛ ꯂꯩꯃꯔꯣꯜ ꯁꯩꯁꯛ ꯀꯥꯂꯦꯟ ꯁꯩꯖꯤꯡ ꯂꯃꯤꯟ ꯑꯃꯁꯨꯡ ꯁꯤꯀꯞꯂꯣꯟ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯂꯩꯔꯣꯜ ꯂꯩꯁꯤꯡꯕꯨ ꯁꯩꯊꯥꯕ ꯏꯁꯩ ꯋꯥꯔꯤ ꯌꯥꯎꯕ ꯐ꯭ꯂꯥꯋꯔ ꯕꯦꯂꯦꯠꯁꯤꯡ ꯑꯁꯦ ꯆꯥꯎꯔꯕ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯅꯨꯡꯗ ꯄꯤꯛꯈ꯭ꯔꯕ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯝꯄ꯭ꯔꯥ ꯄꯤꯛꯂꯕꯁꯨ ꯃꯒꯨꯟ ꯂꯩꯕ ꯍꯩꯅꯤ ꯑꯄꯤꯛꯄ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯣꯜꯅ ꯃꯅꯤꯄꯨꯔꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯇꯧꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ ꯂꯩꯔꯣꯜꯒꯤ ꯁꯩꯁꯛꯁꯤꯡ ꯑꯁꯦ ꯃꯅꯤꯄꯨꯔꯤ ꯄꯨꯋꯥꯔꯤ ꯁꯥꯒꯠꯄꯒꯤ ꯀꯥꯟꯅꯔꯕ ꯃꯆꯥꯛ ꯑꯣꯏꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯅꯥꯠꯀꯤ ꯐꯖꯔꯕ ꯃꯁꯛ ꯇꯥꯛꯂꯤ ꯂꯩꯔꯣꯜꯒꯤ ꯏꯁꯩꯁꯤꯡ ꯑꯁꯤ ꯄꯥꯔꯒ ꯑꯃꯁꯨꯡ ꯇꯥꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯌꯦꯛ ꯁꯂꯥꯏ ꯂꯩꯅꯕ ꯃꯔꯤ ꯌꯦꯛ ꯁꯂꯥꯏꯁꯤꯡꯒꯤ ꯍꯧꯖꯤꯛ ꯌꯦꯛ ꯀꯩꯅꯣ ꯁꯂꯥꯏ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯏꯗꯨꯀꯦꯁꯟꯗꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯍꯟꯁꯤꯡꯒꯤ ꯋꯥꯔꯤꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯌꯦꯛ ꯁꯂꯥꯏ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕꯗ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯐꯠꯇꯕ ꯑꯐꯕ ꯄꯨꯝꯅꯃꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯉꯝꯒꯗꯧꯕ ꯃꯥꯟꯖꯗ꯭ꯔꯦ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯣꯜꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯍꯥꯎ ꯀꯥꯏꯕꯒꯤ ꯐꯖꯔꯕ ꯈꯨꯠꯁꯦꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯕ ꯃꯔꯝꯅ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯁꯥꯒꯣꯟꯅꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯤꯕꯅꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯠ ꯑꯗꯨ ꯃꯨꯠꯈꯤꯕ ꯃꯇꯝꯗ ꯁꯥꯒꯣꯟꯅꯔꯤꯕ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯁꯨ ꯄꯨꯟꯁꯤꯁꯨ ꯂꯣꯡꯈꯤ ꯑꯗꯨ ꯁꯤꯃꯤꯟꯅꯈ꯭ꯔꯦꯕ ꯑꯗꯨꯝ ꯐꯨꯝꯖꯟꯃꯤꯟꯅꯈ꯭ꯔꯦ
ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯧ ꯁꯨꯕ ꯑꯁꯤ ꯆꯠꯅꯔꯝꯃꯤ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯧ ꯁꯨꯕ ꯇꯣꯛꯅꯈꯤꯕꯗ ꯐꯧꯁꯨ ꯏꯁꯩꯁꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯅꯨꯡ ꯏꯁꯩ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ ꯃꯨꯠꯈ꯭ꯔꯅꯤ ꯀꯥꯎꯅꯈ꯭ꯔꯕꯅꯤ ꯑꯁꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯃꯔꯝ ꯆꯠꯅꯤ ꯑꯗꯨꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯨꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯄꯨ ꯀꯟꯅꯅꯕ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯖꯨꯛ ꯑꯁꯤꯗ ꯑꯃꯗꯤ ꯍꯤꯡꯕꯗ ꯑꯀꯟꯕ ꯄꯨꯟꯁꯤ ꯈꯣꯡꯖꯦꯜꯗ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯐꯝ ꯆꯟꯅꯐꯝ ꯑꯃꯁꯨꯡ ꯃꯃꯜ ꯑꯁꯦ ꯑꯁꯨꯝ ꯄꯤꯛꯁꯜꯂꯛꯄ ꯊꯦꯡꯅꯩ ꯃꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯩꯈꯣꯏꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯐꯣꯛ ꯀꯂꯥꯀꯥꯔꯁꯤꯡ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯍꯣꯡꯕ ꯆꯨꯝꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯗꯕꯗꯨꯅꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯄꯥꯝꯗ꯭ꯔꯒꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦꯗꯅ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯚꯥꯕꯣꯛ ꯂꯩꯇ꯭ꯔꯒꯗꯤ ꯁꯛꯄꯤꯅꯕ ꯀꯂꯥꯀꯥꯔꯗꯣ ꯋꯥꯠꯂꯕꯅꯤꯅ ꯄꯨꯊꯣꯛꯄ ꯉꯝꯃꯔꯣꯏ ꯁꯤꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯄꯨꯛꯅꯤꯡ ꯋꯥꯅ ꯏꯕꯤꯔꯝꯃꯤꯁꯦ ꯀꯂꯥꯒꯤ ꯃꯤꯠꯌꯦꯡꯗ ꯁꯥꯁꯇ꯭ꯔꯤꯌ ꯁꯪꯒꯤꯠ ꯁꯛꯄꯤ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯃꯥꯡꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯕꯗꯤ ꯂꯣꯟꯗꯨ ꯅꯠꯇꯦ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯗꯤ ꯁꯃꯥꯖꯒꯤ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨ ꯁꯪꯁꯀ꯭ꯔꯤꯇꯤꯗꯨꯅꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯣ ꯑꯄꯥꯕ ꯑꯩꯅꯁꯨ ꯍꯪꯖꯔꯤ ꯑꯁꯤꯒꯨꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯒꯨꯟ ꯂꯩꯔꯕꯤ ꯁꯩꯁꯛꯄꯤ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤꯅ ꯆꯣꯡꯊꯣꯛꯂꯛꯇꯨꯅ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯈꯣꯝꯖꯤꯟꯕ ꯂꯥꯏꯔꯤꯛ ꯐꯣꯡꯂꯛꯇꯨꯅ ꯃꯥꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯃꯅꯤꯄꯨꯔꯤ ꯈꯨꯅꯨꯡ ꯏꯁꯩ ꯅꯨꯡꯁꯤꯕꯁꯤꯡꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯍꯤꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯒꯤ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯝꯕꯅꯤ ꯅꯪꯅ ꯍꯧꯔꯨꯕꯗ ꯀꯅꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯗꯣꯝ ꯆꯠꯂꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯕꯦꯝꯃ ꯕꯦꯗꯕꯇꯤ ꯅꯤꯡꯍꯟꯅꯕ ꯂꯩꯒꯅꯨ ꯀꯤꯒꯅꯨ ꯊꯧꯅꯥ ꯐꯅ ꯅꯗꯣꯝ ꯆꯠꯂꯨ ꯑꯁꯨꯝꯅ ꯑꯣꯖꯥꯅꯁꯨ ꯑꯏꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ ꯑꯏꯕꯤ ꯈꯣꯝꯖꯤꯟꯖꯔꯤꯕꯤ ꯏꯕꯦꯝꯃ ꯕꯦꯗꯕꯇꯤꯗ ꯄꯥꯎꯖꯦꯜꯂꯤ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯣꯛ ꯁꯣꯡꯕꯨ ꯃꯅꯤꯄꯨꯔꯤꯗ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯅ ꯈꯪꯅꯔꯤ ꯐꯣꯛ ꯁꯣꯡꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯄꯨꯁꯨ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯅꯤ ꯑꯁꯤ ꯈꯦꯠꯅꯐꯝꯗꯤ ꯊꯣꯛꯏ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯅ ꯆꯥꯎꯅ ꯀꯣꯟꯕ ꯍꯦꯜꯂꯤ ꯑꯄꯥꯛꯄ ꯀꯟꯁꯦꯞ ꯑꯃꯅꯤ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯂꯤꯕꯁꯦ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯀ ꯌꯥꯝꯂꯕ ꯃꯈꯜ ꯃꯈꯥ ꯃꯌꯥꯝꯒꯤ ꯁꯩꯁꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯒ ꯑꯇꯦꯟꯕ ꯃꯇꯝꯗ ꯁꯛꯄꯅꯤ ꯍꯧꯔꯛꯄꯗꯗꯤ ꯈꯨꯅꯨꯡ ꯏꯁꯩꯗꯤ ꯖꯟꯇ꯭ꯔ ꯌꯥꯎꯗꯅ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪꯒꯤ ꯆꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯑꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯊꯕꯛ ꯁꯤꯟꯊꯥ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯄꯣꯛꯄ ꯁꯤꯕ ꯂꯨꯍꯣꯡꯕꯅꯆꯤꯡꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯇꯝꯕꯤꯕ ꯑꯣꯖꯥ ꯊꯣꯏꯅ ꯌꯥꯎꯗꯅ ꯑꯃꯁꯨꯡ ꯊꯣꯏꯗꯣꯛꯄ ꯑꯏꯕ ꯃꯌꯦꯛ ꯌꯥꯎꯗꯅ ꯆꯤꯟꯊꯥꯡꯉꯦꯅ ꯆꯤꯟꯗ ꯄꯛꯄ ꯏꯁꯩ ꯑꯗꯣ ꯃꯑꯣꯡ ꯀꯌꯥꯗ ꯁꯛꯄꯅꯤ ꯑꯗꯨꯗꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯑꯁꯦ ꯀꯔꯤ ꯇꯧꯕ ꯇꯥꯔꯤ ꯁꯤꯗ ꯖꯅꯋꯥꯔꯤ ꯇꯥꯡ 12, 2020ꯗ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯔꯤꯀꯣꯃꯦꯟ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯒ ꯔꯇꯟ ꯊꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯃꯍꯥꯛꯅꯁꯨ ꯋꯥꯍꯩ ꯈꯔꯗꯪ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩ ꯑꯣꯏꯕꯅ ꯑꯩꯅ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯗꯕ ꯉꯝꯖꯗ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯃꯁꯛ ꯅꯥꯏꯔꯕꯤ ꯁꯩꯁꯛ ꯁꯩꯊꯥ ꯐꯖꯕꯤ ꯈꯨꯅꯨꯡ ꯏꯁꯩꯕꯨ ꯂꯩꯄꯥꯛ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯁꯟꯗꯣꯛꯇꯨꯅ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡꯂꯣꯟ 9 ꯂꯥꯟꯅ ꯂꯩꯅꯝ ꯌꯦꯟꯂꯨꯔꯕꯤ ꯏꯕꯦꯝꯃ ꯕꯦꯗꯕꯇꯤꯅ ꯍꯟꯗꯛ ꯄꯨꯊꯣꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯂꯝꯗ ꯌꯥꯝꯅ ꯇꯥꯡꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯁꯨꯝ ꯊꯝꯕꯤꯔꯝꯃꯤ ꯑꯅꯧꯕ ꯖꯨꯛꯀꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯪꯉꯥꯎꯅꯔꯕ ꯃꯅꯝ ꯅꯠꯇꯅ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯁꯤꯡꯉꯦꯜ ꯂꯩꯅꯝꯗ ꯀꯌꯥ ꯄꯛꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯕꯦꯗꯕꯇꯤꯒꯨꯝꯕꯤ ꯃꯒꯨꯟ ꯂꯩꯔꯕꯤ ꯁꯩꯁꯛꯄꯤ ꯑꯃꯅ ꯁꯛꯇꯨꯅ ꯇꯥꯍꯟꯗꯨꯅ ꯈꯨꯅꯨꯡ ꯏꯁꯩ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯅꯠꯇꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯂꯥꯏ ꯒꯨꯔꯨ ꯑꯣꯖꯥꯁꯤꯡ ꯁꯩꯁꯛꯄꯁꯤꯡ ꯑꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯇꯝꯖꯗꯨꯅ ꯈꯣꯝꯖꯤꯟꯖꯗꯨꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ ꯄꯨꯊꯣꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯑꯇꯥꯡꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄ꯭ꯔꯦꯒꯥꯞ ꯑꯃ ꯏꯕꯤꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯔꯒ ꯊꯃꯣꯏꯅꯨꯡꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯄꯥꯅ ꯎ ꯊꯝꯕꯥꯜ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯅꯝ ꯅꯝꯂꯛꯏ
ꯇꯝꯅꯥꯒꯤ ꯈꯣꯟꯖꯦꯜ ꯅꯤꯡꯁꯤꯡꯂꯛꯏ ꯆꯤꯡꯅꯨꯡꯒꯤ ꯍꯔꯤꯅ ꯈꯣꯡꯕ ꯍꯔꯤꯅ ꯈꯣꯡꯕ ꯇꯥꯔꯛꯏ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯇꯝꯒꯤ ꯂꯩꯔꯣꯜꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯛꯏ ꯑꯩꯅ ꯑꯏꯕꯤ ꯁꯩꯁꯛꯄꯤ ꯑꯁꯤꯕꯨ ꯊꯥꯒꯠꯂꯤ ꯁꯨꯝꯅ ꯔꯇꯟ ꯐꯤꯌꯥꯝꯅꯁꯨ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯏꯕꯤꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯋꯥꯃꯥꯡ ꯋꯥꯍꯩꯁꯤ ꯊꯝꯖꯔꯀꯥꯟꯗ ꯑꯩꯅ ꯃꯁꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯩꯔꯦꯡꯁꯤꯡꯁꯦ ꯂꯥꯟꯊꯣꯛꯄꯤꯔꯛꯄꯅꯤꯅ ꯑꯩꯅ ꯉꯝꯖꯕ ꯁꯩꯔꯦꯡ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯅꯤ ꯈꯛꯇꯪꯒ ꯂꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯑꯩ ꯃꯌꯥꯝꯗ ꯍꯪꯒꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯖꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯏꯕꯤꯒꯤ ꯋꯥꯃꯥꯡ ꯋꯥꯍꯩꯁꯤ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯂꯒꯦ ꯃꯇꯝ ꯀꯨꯏꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯆꯔꯤ ꯂꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯝꯗꯝꯁꯤꯗ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯆꯤꯟꯊꯥꯡ ꯑꯃꯗꯒꯤ ꯆꯤꯟꯊꯥꯡ ꯑꯃꯗ ꯁꯤꯟꯅꯗꯨꯅ ꯂꯥꯛꯄ ꯈꯨꯅꯨꯡ ꯏꯁꯩ ꯁꯩꯁꯛ ꯑꯁꯤꯕꯨ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯀꯌꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕꯒꯤ ꯃꯊꯛꯇ ꯑꯩꯍꯥꯛ ꯏꯁꯥꯅ ꯂꯝꯗꯝꯁꯤꯗ ꯂꯩꯖꯕꯤ ꯑꯃ ꯑꯣꯏꯅ ꯊꯤꯖꯤꯟꯖꯔꯨꯕꯗ ꯈꯣꯝꯖꯤꯟꯖꯔꯛꯄꯗ ꯈꯔꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯖꯤꯟꯖꯩ ꯇꯁꯦꯡꯅꯃꯛ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯃꯌꯦꯛꯇꯤ ꯆꯤꯟꯗ ꯂꯩꯒꯗꯕꯅꯤ ꯑꯏꯕ ꯑꯣꯏꯅ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯩꯁꯛ ꯑꯁꯦ ꯇꯨꯡ ꯀꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯃꯥꯏꯗ ꯂꯩꯍꯧꯅꯅꯕ ꯁꯩꯁꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯅꯩꯅꯕꯗ ꯃꯆꯥꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅꯅꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯊꯝꯂꯒꯦ ꯈꯟꯖꯔꯨꯕꯗ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯁꯩꯁꯛ ꯑꯁꯤꯕꯨ ꯇꯥꯛꯄꯤꯈꯤꯕ ꯑꯣꯖꯥ ꯊꯧꯗꯥꯝ ꯅꯗꯤꯌꯥ ꯁꯤꯡꯍꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒ꯭ꯌꯥꯕꯤ ꯖꯌꯟꯇ ꯀꯨꯃꯥꯔ ꯁꯔꯃ ꯇꯥꯃꯣ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯃꯣꯏꯔꯥꯡ ꯖꯥꯇꯤ ꯏꯃꯥ ꯊꯥꯡꯖꯝ ꯅꯨꯡꯁꯤ ꯑꯣꯖꯥ ꯂꯝꯖꯥꯎ ꯇꯣꯝꯕ ꯑꯣꯖꯥ ꯊꯥꯡꯒ ꯃꯥꯡꯒꯣꯜꯖꯥꯎ ꯑꯣꯖꯥ ꯆꯅꯥ ꯂꯨꯈꯣꯏ ꯑꯣꯖꯥ ꯙꯅꯤ ꯈꯥꯕ ꯀꯁꯥꯔꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯩꯈꯤꯗꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯄꯥꯡꯖꯗ꯭ꯔꯕꯤ ꯑꯩꯕꯨ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯅ ꯂꯥꯛꯆꯕꯗ ꯂꯝꯖꯤꯡꯕꯤꯔꯛꯄꯅꯤ ꯑꯌꯥꯝꯕ ꯈꯣꯝꯖꯤꯟꯖꯗꯨꯅ ꯏꯖꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯒꯤ ꯂꯩꯔꯣꯜꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯃꯣꯝ ꯈꯣꯡꯅꯥꯡ ꯁꯤꯡꯍꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯃꯌꯦꯛꯁꯤꯡ ꯑꯁꯦ ꯂꯩꯀꯥꯏ ꯑꯃꯒ ꯈꯨꯜ ꯑꯃꯒ ꯃꯤ ꯑꯃꯅ ꯁꯛꯄꯒ ꯃꯤ ꯑꯃꯅ ꯁꯛꯄꯒ ꯈꯖꯤꯛ ꯈꯖꯤꯛ ꯈꯦꯠꯅꯩ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯃꯌꯦꯛꯇ ꯃꯁꯤꯅ ꯑꯔꯦꯞꯄꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯍꯧꯁꯥꯗꯒꯤ ꯈꯨꯅꯨꯡ ꯏꯁꯩꯗꯤ ꯑꯏꯕ ꯂꯩꯔꯝꯗꯕ ꯆꯤꯟꯕꯨꯡꯗ ꯂꯩꯔꯝꯕ ꯑꯣꯏꯔꯝꯕꯅ ꯈꯦꯟꯅꯕ ꯃꯆꯥ ꯃꯆꯥꯁꯤꯡ ꯂꯩꯔꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯄꯥꯛ ꯆꯥꯎꯅ ꯆꯪꯁꯤꯟꯖꯔꯔꯣꯏ ꯍꯤꯔꯝ ꯑꯁꯣꯝꯗ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤꯕ ꯈꯨꯅꯨꯡ ꯏꯁꯩ ꯈꯣꯝꯖꯤꯟꯕ ꯑꯁꯤꯗꯤ ꯅꯥꯆꯣꯝ ꯂꯩꯆꯜꯒꯨꯝꯕꯅꯤ ꯅꯥꯆꯣꯝ ꯂꯩꯆꯜ ꯂꯩꯗꯤ ꯑꯩꯈꯣꯏ ꯅꯥꯗ ꯊꯦꯠꯄ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩꯔꯥꯡꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯒ ꯀꯝꯄꯦꯔꯦꯇꯤꯞ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯍꯥꯏꯕꯤꯔꯝꯃꯤ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯀꯌꯥ ꯏꯊꯣꯛꯇꯨꯅ ꯄꯨꯟꯁꯤꯟꯖꯕꯅꯤ ꯑꯃꯔꯣꯝꯗ ꯑꯩꯕꯨ ꯍꯤꯔꯝ ꯀꯌꯥꯗ ꯂꯝꯖꯤꯡꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯅ ꯊꯤꯌꯦꯇꯔꯒꯤ ꯑꯇꯥꯡꯕ ꯂꯩꯇꯦꯡ ꯑꯣꯏꯅ ꯉꯥꯟꯊꯣꯏꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯇꯥꯃꯣ ꯔꯇꯟ ꯊꯤꯌꯥꯝꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯂꯦꯛꯁꯟ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯂꯒ ꯊꯅꯝꯃꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯦꯛ ꯍꯦꯛ ꯇꯥꯛꯄꯤꯈꯤꯕ ꯀꯥꯎꯖꯗꯦ ꯇꯥꯃꯣꯒꯤ ꯋꯥ ꯉꯥꯛꯆꯔꯤ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯈꯔꯗꯪ ꯂꯧꯈꯠꯆꯕꯅꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡꯁꯨ ꯇꯧꯖꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯍꯤꯔꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒꯤ ꯃꯇꯦꯡꯅꯁꯨ ꯊꯥꯛ ꯑꯁꯤꯗ ꯊꯝꯕ ꯉꯝꯖꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯅꯤꯄꯨꯔ ꯈꯨꯅꯨꯡ ꯏꯁꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯕꯅꯤ ꯑꯔꯣꯏꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯈꯤꯕ ꯈꯛꯇ ꯅꯠꯇꯅ ꯏꯁꯩ ꯃꯌꯦꯛ ꯃꯌꯥꯝ ꯑꯁꯦ ꯈꯨꯅꯨꯡ ꯏꯁꯩ ꯅꯥꯆꯣꯝ ꯃꯃꯤꯡ ꯊꯣꯜꯂꯒ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯥꯡꯉꯕꯝ ꯏꯉꯥꯔꯦꯝꯕꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯁꯤꯗ ꯏꯕꯦꯝꯃ ꯑꯏꯕꯤ ꯈꯨꯝꯖꯤꯟꯖꯕꯤ ꯏꯕꯦꯝꯃ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤꯅ ꯒꯤ ꯋꯥꯐꯝ ꯂꯣꯏꯁꯤꯟꯖꯔꯦ ꯁꯤꯒꯤ ꯃꯊꯪꯗꯗꯤ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯪꯒꯠꯆꯅꯤꯡꯕꯁꯦ ꯏꯆꯥ ꯇꯨꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯅꯤꯡꯗ ꯏꯕꯦꯝꯃꯒꯤ ꯃꯔꯝꯗ ꯏꯔꯤꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯔꯛꯁꯤꯗ ꯄꯥꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ
ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯃꯁꯤ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯃꯥꯅ ꯆꯨꯝꯊꯣꯛꯄꯤꯔꯦ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯅꯦꯅꯦ ꯕꯦꯗꯕꯇꯤꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯤ ꯏꯪꯂꯤꯁꯇ ꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯣꯄꯤ ꯄꯥꯝꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯐꯪꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯅ ꯁꯦꯌꯔ ꯇꯧꯖꯔꯤ Laurembam Bedabati was born 5th November 1955 at Chingamakha, Yanglem Lekai, Singjamai, Imphal. Daughter of Laurembam Gopal Singh and Laurembam Ongbi L. Tumbi Singh, BAc 1975, B.Ed 1989, and retired headmistress Ningombam Junior High School, Ningombam 2014. In her entire career, Laurembam Bedabati received training from well-known gurus of Manipuri folk music and theatre. They are Padma Shri Ratan Thiam, founder and director of Chorus Repertory Theatre, late Oja Haisnam Mangoljau Thanga, late Oja Amom Khongnang Wangu, late Thangjam Nungsi Devi Sagolbam Polem Laikai, Oja Maibam Tomba Irompukri Mapal, late Oja Thaudam Nodia Singh Hairangoi Thong, late Sri B. Jayanta Kumar Awardee, Manipur State Kala Academy Award. Padma Shri R.K. Achaubi Sana, Pradhan Guru of Jawaharlal Nehru Dance Academy. Late Padma Shri late Sri Laishram Birendra Kumar Singh, Folk Musicologist Awardee, Sangit Natak Academy Award. Late Nongmai Them Pahari Singh. Education and certification. The All India Radio B High Grade Artist, Folk Song and Drama and DDK Imphal, Gold Medalist. 3-year diploma course in Manipur Dance, JNM Dance Academy, Manipur 1981, scholarship holder for 2 years in Bhangi Pareng under Guru late Sri Amuyaima, MSKA, professional accomplishment. Feature in one of episodes in a documentary series, Harmony with A.R. Rahman, released on Amazon Prime in 15th August 2018. Masigi Harmony documentary series A.R. Rahman na tawbasi mayamna yengbi huzik fawba tab yengbi dragade amuktang Amazon Prime da yengbiyu masi yeng nubada aingonda yamna nungsiba ama phawzaki aduga madugi hek yengbadu loirakanda Laurembam Bedabati na masida documentary sida yam fazana A.R. Rahman na masigi documentary sida pura magi maramda chingkhatpiba magi maramda magi art form se utpada maduda sirui lili se masigi saitharakbagi du tabagi hek nongalakanda aina maningda aigi art leiriba sirui lili si yeksekibani soidana amutang Amazon Prime da yenkhatpiyu received Sangit Bhushan from Manipur Sahitya Parishad in the field of Manipuri folk song, received Manipur State Kala Academy Award in the year 2011 for outstanding contribution in Manipuri folk song, senior fellowship in folk music, Ministry of Culture, Government of India 2013. Guest facility of Department of Music, Manipur University of Culture. Member of expert committee for scheme for award of scholarship to young artists in different cultural field. Smain tawdana yamna mafam da chapiruraba adugumba yamna saknairaba folk singer of Manipur ni
aduga Paris, Madrid, Australia, Japan, Brazil, USA, USSR hairiba mafam singsidasu Orchids of Manipur haiba title si da perform internationally perform taukraba folk singer ni masi hairaga imada muk sinajage Ibemagi agi akhoi Loremon Bedawati gi maramda miyamna tabigrabagi matungda manungsida leiriba akhoi kainoche kunung isaise seireng oina ibadi oiba adubu topic se kayano haibabu kunthraga mangani 35 seireng si ibirami achigi lairik sida aduna 35 seireng si kari maramda noibu yam kana bangakani aikoina hujik day to day life sida aikoi leminariba hek horakpa angang singdagina gyan tarakpa class 10 gi matung sida sigi knowledge happy ba yare class 7 8 tagi hongna kharaga happy ba bu yare aduna ai amtang pathok sarake ahanbada yakai rachi pari ko pari di machan pabuni pari harise yakai rachi chingburoi tamburoi ade ani subaduda yakai rachi chingburoi tamburoi singi mi tamgi mi haiba pulap oina kunjal lakanda adagi ahum subana imagi thawai irabot masimaga su aina lanthok sagani ngachi aduga lasing si akoina lasing si cotton si value asi kadai degi haurai haibse kalamta khangnade aduna lasingi pot si su mangchela akanda hujik amu lasingi kana ba lasing sijina bada nungai bagi lasing pi amu chana ba haurai ise sirui lili ngasi yamna famous kanone kogi ching amada chati sirui lili sigi maramda loina bag iri sairing gi niom sida adai chingtrao ise kanone upambi da chatpat lai urei haitare chingtrao se adai kundo isina kundo isisu saireng amani kundo gi maramda dani irise kundo se kai de horai kundo se ngasi akhoi luhongbda kundo changda yade koi mete gi luhongba chingse kundo na lai huknaraga adai dura mangoni da nai shoda tawba adu ma kundo leipak lei se kalen tha si da chatpat lairang ang thambal ji loina bak hujik lam kuting makta hauba manipur da su marang kaina thambal cham ni ban thambal haijan tharo tharikha takhelei urirei petruk tharo yaipan ne se lairang haurei saitha sei ingelei kobru chingi ingelei se ingelei ani suba saruk kobru chingi ingelei ahum suba saruk aroba saruk ingelei sida makhal ahum thokna iraga thambirami modolei si kanone akoi yumda su kulakta so hoba yam phajaba manam nungsiba layamni nagesor ureini singarei nungdangda kelaga ayukta kanone ayukta dima asatpadu akoina phajana hekpa phangdaba ado kombirei se akoi kenoda lampenawa kombirei na akoi charauda kaliba lei blue color gi se sobon lairembi lokta road adai moirang sagi aroiba yahi tongan bani ko aina mathang tawba sida samjana boining bani samjana de amamamni 25 sure hudi khambana silangba lakpa du mai maramda ahanba khambathoi bigi aina pajagi bado adu ahanba chapter do khambana silangba lakpa duni kanogi chingkubagi mayumda adugi sumana iri anauba kumbu oksaba anauba kumbu aidi climatic condition se ari anau sinabado adu oksabagi magi ama laire langban sairon langban si tarpon thani hujik lakadore hujik thawani langban lagi di asiana laigidraba ipai pusing sigi kano hekal leka tamba tarpon son bana chingba akoi thoram mayam ama laigre thabal lirol thabal bini aduga yarau sadi sadompo kaibulam jawbuni ma haise adai loktak pat leire phoksu isei phoksu rakanda sakpa isei nonglau isei leire lokta isei lokta kom tam sakpa isei leire he thawai manga mak miga thaga taruk mak haidora imni adu he thawai manga mak haiba mikon thagon ba matam amada akoi la yauksangi thaban chongbachi pamthong chongba yaramde aidi numit mangani se yauksangi kaino chaisida ahan chingna yamna
ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯥꯏꯍꯛꯂꯣꯟ ꯈꯪꯕꯁꯤꯡꯅ ꯏꯁꯩ ꯍꯜꯂꯀꯥꯟꯗ ꯅꯍꯥꯁꯤꯡꯁꯤꯗ ꯁꯤꯟꯅꯔꯝꯃꯒ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯕꯛꯁꯦ ꯆꯠꯊꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯏꯔꯛꯄꯁꯤꯗ ꯃꯤꯀꯣꯟ ꯊꯥꯒꯣꯟꯕ ꯍꯥꯏꯗꯅ ꯊꯋꯥꯏ 5ꯃꯛ ꯃꯤꯒ ꯊꯥꯒ 6ꯃꯛ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯂꯣꯏꯅꯃꯛ ꯊꯋꯥꯏꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯧꯁꯜꯂꯀꯥꯟꯗ ꯑꯍꯟꯁꯤꯡꯁꯤꯅ ꯑꯗꯨꯒꯨꯝꯕ ꯃꯤꯀꯣꯟ ꯊꯥꯒꯣꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯝꯃꯤ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯐꯅ ꯆꯍꯤ ꯌꯥꯝꯃꯛꯑꯦ ꯑꯗꯨ ꯊꯣꯏꯅ ꯎꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯄꯥꯖꯔꯤꯕ ꯏꯁꯥꯃꯛꯅꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯝꯖꯒꯦ ꯑꯗꯨ ꯈꯣꯝꯖꯤꯟꯖꯔꯤꯕ ꯏꯕꯦꯝꯃꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯁꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯂꯝꯕꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯉꯁꯤ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯐꯪꯖꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯕꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯑꯏꯕꯗꯨ ꯀꯩꯒꯨꯝꯕ ꯂꯥꯏ ꯑꯣꯟꯈ꯭ꯔꯒꯗꯤ ꯂꯥꯏ ꯑꯣꯟꯈ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯛꯆꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯀꯥꯏꯔꯁꯤ ꯄꯥꯔꯤꯈꯣꯏ ꯍꯥꯏꯁꯦ ꯌꯥꯀꯥꯏꯔꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯔꯤꯈꯣꯏ ꯃꯌꯥꯝꯁꯦ ꯌꯥꯍꯧ ꯊꯦꯡꯕꯗꯧꯅ ꯌꯥꯀꯥꯏꯔꯁꯤꯗꯤ ꯌꯥꯍꯧꯔꯁꯤ ꯃꯤꯠ ꯄꯥꯡꯉꯁꯤ ꯁꯤꯡꯒꯠꯂꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡꯒꯤ ꯅꯤꯌꯣꯝꯗ ꯁꯩꯔꯦꯡꯒꯤ ꯃꯑꯣꯡꯗ ꯏꯔꯒ ꯈꯨꯂꯪ ꯏꯁꯩꯒꯨꯝꯕꯗ ꯊꯥꯔꯛꯑꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯄꯥꯔꯣꯏ ꯑꯃꯅꯤꯅ ꯁꯨꯝ ꯄꯥꯖꯒꯦ ꯌꯥꯀꯥꯏꯔꯁꯤ ꯄꯥꯔꯤꯈꯣꯏ ꯌꯥꯀꯥꯏꯔꯁꯤ ꯏꯃꯣꯝꯁꯤ ꯏꯃꯣꯝ ꯍꯥꯏꯅꯅꯦ ꯏꯆꯥꯅꯨꯄꯤꯅꯤ ꯄꯥꯔꯤ ꯍꯥꯏꯕꯁꯤꯅ ꯃꯆꯥꯅꯨꯄꯥꯅꯤ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤ ꯏꯔꯦꯟꯕꯨꯡ ꯍꯥꯏꯗꯤ ꯄꯨꯋꯥꯔꯤ ꯍꯧꯈ꯭ꯔꯕꯒꯤ ꯋꯥꯔꯤꯁꯤꯡ ꯊꯧꯗꯣꯛ ꯀꯌꯥꯅ ꯏꯅꯣꯠ ꯌꯥꯝꯂꯕ ꯄꯨꯋꯥꯔꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯁꯤ ꯂꯥꯎ ꯌꯥ ꯍꯥꯏꯅ ꯃꯥꯅ ꯍꯥꯏ ꯀꯥꯎꯔꯕꯔ ꯅꯈꯣꯏꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯏꯗꯔꯤ ꯀꯜꯂꯕ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝꯗ ꯅꯥꯎꯟꯁꯤꯡ ꯄꯥꯎꯅꯥꯁꯤ ꯅꯥꯎꯟꯁꯤꯡ ꯀꯧꯏ ꯅꯣꯡꯅ ꯊꯋꯥꯏ ꯊꯥꯈꯤꯕꯕꯨ ꯀꯅꯥ ꯃꯁꯨꯡ ꯂꯥꯡꯒꯤꯅꯣ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯪꯒꯥꯜꯅꯤ ꯀꯥꯖꯥꯎ ꯉꯝꯕ ꯅꯤꯔꯟꯖꯟ ꯆꯔꯥꯏ ꯊꯪꯒꯥꯜ ꯑꯊꯧꯕ ꯐꯥꯔꯁꯤ ꯁꯒꯥꯏ ꯀꯥꯈꯤꯕꯕꯨ ꯀꯅꯥꯒꯤ ꯃꯁꯨꯡ ꯂꯥꯡꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯀꯥꯎꯔꯕꯔ ꯅꯈꯣꯏꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯏꯗꯔꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕꯗ ꯐꯥꯔꯁꯤ ꯁꯒꯥꯏ ꯀꯥꯈꯤꯕ ꯊꯃꯣꯏ ꯃꯩꯒꯨꯝ ꯍꯧꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯩ ꯇꯥꯟꯈꯤꯕꯕꯨ ꯀꯅꯥ ꯃꯁꯨꯡ ꯂꯥꯡꯒꯤꯅꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯅ ꯃꯩꯇꯩ ꯅꯤꯡꯇꯝ ꯃꯥꯡꯂꯝꯗꯥꯏ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯁꯤꯜꯂꯕꯒꯤ ꯀꯩꯅꯣꯅꯤ ꯃꯇꯝꯗꯣ ꯃꯩꯇꯩ ꯅꯤꯡꯇꯝ ꯃꯥꯡꯂꯝꯗꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯕ ꯃꯇꯝꯗꯣ ꯄꯥꯔꯤ ꯃꯃꯣꯡ ꯀꯌꯥꯒꯤ ꯃꯤꯠꯇ ꯄꯤꯕꯨ ꯇꯥꯈꯤꯕ ꯊꯃꯣꯏ ꯁꯒꯥ ꯀꯥꯏꯈꯤꯕꯕꯨ ꯀꯅꯥ ꯃꯁꯨꯡ ꯂꯥꯡꯒꯤꯅꯣ ꯀꯔꯤ ꯌꯦꯡꯂꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯅꯊꯥꯗꯒꯤ ꯅꯆꯥ ꯍꯨꯟꯗꯣꯛꯂꯝꯃꯣ ꯂꯩꯖꯕ ꯁꯦꯟꯖꯥ ꯈꯥꯏꯒꯠꯁꯤ ꯊꯋꯥꯏꯒ ꯅꯤꯡꯇꯝꯕꯒ ꯁꯤꯟꯅꯁꯤ ꯃꯇꯝ ꯑꯣꯏꯔꯦ ꯏꯔꯩꯆꯥꯁꯤꯡ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯀꯪꯂꯩꯆꯥꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯏꯕꯤꯅ ꯈꯣꯝꯖꯤꯟꯗꯅ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯌꯥꯀꯥꯏꯔꯁꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯑꯅ ꯆꯤꯡ-ꯇꯝ ꯑꯅꯤꯃꯛꯁꯦ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯏꯕ ꯑꯃꯁꯨ ꯌꯥꯝ ꯐꯖꯩ ꯆꯤꯡꯈꯩ ꯐꯤꯔꯨꯛ ꯍꯥꯡꯂꯛꯂꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯉꯥꯜꯂꯛꯂꯦ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯂꯣꯛꯃꯥꯏ ꯆꯤꯡ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯡꯐꯦꯡꯂꯦ ꯎꯁꯥꯏ ꯂꯥꯕ ꯈꯧꯗꯝꯂꯦ ꯏꯅꯨꯡ ꯉꯥꯜꯂꯦ ꯄꯥꯎꯇꯥꯛꯂꯦ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯕꯨ ꯁꯨꯝꯅ ꯑꯁꯩꯕꯁꯤꯡꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯝꯃꯤ ꯌꯥꯀꯥꯏꯔꯁꯤ ꯆꯤꯡꯕꯨꯔꯣꯏ ꯍꯥꯏꯗꯤ ꯆꯤꯡꯗ ꯂꯩꯕ ꯑꯋꯥꯡꯕ ꯃꯐꯝꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯀꯥꯏꯔꯁꯤ ꯇꯝꯕꯨꯔꯣꯏ ꯇꯝꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯤꯆꯤꯡꯅ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯄꯨꯟꯅ ꯏꯃꯥꯒꯤ ꯅꯤꯡꯇꯝ ꯉꯥꯛꯂꯁꯤ ꯅꯤꯡꯇꯝ ꯄꯥꯃꯦꯜ ꯀꯜꯂꯁꯤ ꯍꯥꯏꯗꯤ ꯅꯤꯡꯇꯝꯕꯁꯦ ꯃꯥꯡꯈ꯭ꯔꯅꯤ ꯀꯜꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯁꯤ ꯁꯤꯅꯤ ꯃꯥ ꯍꯥꯏꯔꯤꯁꯦ ꯌꯥꯀꯥꯏꯔꯁꯤ ꯃꯩꯇꯩ ꯄꯣꯏꯔꯩ ꯂꯝꯅꯨꯡꯁꯤ ꯄꯣꯏꯔꯩ ꯍꯦꯟꯕꯤ ꯀꯪꯂꯩꯄꯥꯛ ꯐꯖꯩꯗꯀꯣ ꯂꯝꯗꯝꯁꯦ ꯅꯤꯡꯊꯤꯗꯀꯣ ꯃꯥꯏꯀꯩꯁꯦ ꯆꯤꯡꯕꯨꯔꯣꯏꯗꯤ ꯇꯝꯕꯨꯔꯣꯏ ꯏꯃꯥꯒꯤ ꯆꯤꯡꯂꯧ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯌꯦꯡꯁꯤꯂꯥꯎ ꯏꯃꯥꯒꯤ ꯅꯤꯡꯇꯝ ꯉꯥꯛꯂꯁꯦ ꯁꯖꯤꯕꯨ ꯊꯥꯗꯤ ꯊꯔꯥ ꯈꯥꯏ ꯀꯥꯂꯦꯟ ꯃꯥꯡꯑꯣꯏꯅꯔꯛꯄ ꯆꯤꯡꯊ꯭ꯔꯥꯎ ꯃꯁꯥꯗ ꯇꯣꯡꯂꯒ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯆꯦꯛꯂꯥꯅ ꯄꯂꯦꯝ ꯀꯣꯠꯂꯣꯏ ꯁꯛꯂꯤꯌꯦ ꯃꯥꯅ ꯈꯣꯡꯉꯤꯕꯗꯣ ꯄꯨꯡꯒꯤ ꯂꯥꯒꯦꯜ ꯇꯥꯏꯕꯤꯔꯤꯌꯦ ꯊꯣꯌꯥ ꯂꯝꯗꯝ ꯉꯥꯅ ꯂꯩ ꯂꯣꯡꯃꯥꯏ ꯆꯣꯟꯅꯗ ꯁꯥꯠꯄꯤ ꯂꯩ ꯌꯥꯏꯄꯟ ꯂꯩꯔꯥꯡ ꯁꯥꯠꯂꯛꯂꯦ ꯌꯥꯏꯄꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯗꯒ ꯀꯠꯄ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯝꯕꯤꯗꯨ ꯀꯨꯃꯣꯟ ꯄꯥꯎꯖꯦꯜ ꯄꯨꯔꯛꯂꯦ ꯀꯪꯂꯩ ꯀꯣꯔꯧ ꯑꯇꯤꯌꯥ ꯅꯤꯡꯇꯝ ꯐꯤꯔꯥꯜ ꯄꯥꯏꯔꯝꯃꯤ ꯆꯤꯡꯕꯨꯔꯣꯏꯗꯤ ꯃꯌꯥꯝꯕ ꯇꯝꯕꯨꯔꯣꯏꯗꯤ ꯃꯅꯥꯎꯅ ꯇꯝꯗ ꯂꯩꯕꯅ ꯃꯅꯥꯎ ꯆꯤꯡꯗ ꯂꯩꯕꯅ ꯃꯌꯥꯝꯕ ꯅꯤꯡꯇꯝ ꯄꯥꯃꯦꯜ ꯉꯥꯛꯂꯝꯃꯤ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜ ꯎꯠꯂꯝꯃꯤ ꯃꯇꯝ ꯑꯃꯗꯅꯤ ꯍꯌꯦꯟ ꯆꯛꯂꯥꯏ ꯉꯥꯝꯕꯤ
mapal walho thengbagi momnu lamloi atombi chekla oina chaionbi soibu ngambi yahose uthung kobi cheklani makho pongna makho ipong pong pombi manga isoi cheklana matha pairapna chingkhai maikai chingnai tum maktabu khongbadi pakhang ngoli ha chekla kanano poinu nungsi lorok sei kunja pakhang leisana khulang isai saknari apam ka dabu khulang isai saklari apam ka dabu paudamli tamgi khunu maipungbi singchonggi khunu khongjombi lang khunu kobi cheklana pamengi phaira thaktabu tong laga ku khongbadi ku khongbadi chekla ha chekla ningtam pamel kan nangai yaibi thawai tha khraba pari momsing di yaibi thawai na olak para ne chekla o ha chekla khong laga nu pari mom kaina bagi macha khang bangam dare ne chekla o kanglei ningtam palem pamel ni pamel lagi u dubuni thawai na thawai oibani thawai gi thawai oibani ningtam pamel kan nangai yaibi thawai katnaki ta awabani nongsu paharam pangbada hugi nongbu puduna nonglei nusit tangkiba kanglei atia sin khare ningtam pamel kangsillaglei ningtam bamang sinlaglabi imagi saktam ubada thamoi tasona thingumi mama ningba mapari mama ningba mamomsing makhaya chikna khangjari khonthang yeina laujari mapari mamong kayana imagi ningtam bakangani inga nong kumdam nong ingel kungkhai nong awang kobru nong hore kakhel mambi nong dare nong khong kung na chubagum palem gi mit ki pitana kunggi nongbu oirido ipa mai hore langjing mai chakle singburoi tamburoi pari mom na khoibu ima bu kanba matam oidribara kambi mai kallo kari yengli singburoi tamburoi animak si chana lisingna amatta oibali punna ima gi ningtam ngaklasi hauro chingmi tami irei cha sing hogalasi mikap thoklasi matam oiri ima bu kansila asumna yam phajaba pawjel oina asi masu khomjennana bedabatina thambirami aduga ahum suba thaireng amatanga ai lan thokcharamge imagi thawai irabot haise yamna maru oiba misak amani khoigi ningtambagi oiro amagi oiro mahana yaudaba ithil piramdaba thabak leiramde mahaki pusina leiringai maikai ka ngakpa panganba maikai ngakpai di maikai amang ngakpa ngamba maikai punamak ngakpa ngamba ngangkhoi kanba thoba awang nongpok lamdamgi thawai maira athoiba imagi thawai irabot mamana kawakpagi kainoduni address tuni ngasi korau nongdabu halakho mukta di halakho naram khambi maihou daure masha langle kanglei pung thawai masel hana bagi angang ba igi irikna machu mangle lemai thak naram khambi maikallaro imagi thawai irabot ngasi korau nongsida loidam langban thasida asi bagi thawai mayam the langkhunu si olaga lai haidana koi tarpon thasida lakpasu lai oibu oibra haidana ai isa makhawba yamna nungsiba cheng thoigingumba kachaba makoida kanglei pongi nama aina ningsinglei pari nangbu pari khutna tharamba kathokpagi upal thakta tongla khone pari yohenba chengi machang thaduna imana nangbu oklamge pari chekla yohenba yam khwadegi henba iram ngangkhai kai dore nakhutna tharamba sambalsu nakhutna kharamba sambalsu makhong pan na chalakle karam chawba taibangna imabu leiron chandrido imagi thawai kallako halakko amuktadi halakko imagi thawai irabo sina aina khwadegi pamjana myang khamdalan thokchaba sairengni imagi thawai irabo matang asida ngasiga maktadi saireng ahum siga myang bu mohna peramjari asida losinjari imana ngasigi program asida akoigi anauba lairik akoigi oinadi masigi lairik asibu introduction tawbibagi damakta thagachari lairik asibu yengbiriba pumnamakna copy amatang thambinaba ningsingzari aduga order soidana tawbirau aduga bookstore da yankatiyo aduga
ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯔꯒ ꯊꯥꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯂꯧꯍꯜꯂꯒ ꯑꯗꯨꯝ ꯌꯧꯍꯟꯖꯔꯛꯀꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯝꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪꯒ ꯄꯥꯎ ꯆꯦꯟꯖꯔꯤ ꯑꯩꯈꯣꯏꯒꯤ book ase akoina library of manipuri oina advisor oina leibiba pabung dombina recommend taubirakpagi footage macha amatang share taujarake akoi myam taminasi folk singer afawba manipuri folk singer mana uji manipuri ki folk ki maramda nainari ba thijilise mana tawse angakpa crusade made kan struggle tawbani lamtheng amani maramdi folk song kopidare chachu chatare paisa ju phangbasu nate adunik isei di Susayna, folk from Bukana Kobiduino, Adaman is Sungaling Katana, Masidi Mutanaba Honderis, Angak Batana Papa Nupim Nico, Maditanaya Papa Nupini. Chebe the bati saying around what of the Rui. Maga Unabadi, Akoi Siru Badigi, Hingalapuka Chapmanaban. Kandra Mapangan. Akoi Siru Narum Tobodo, Maga Wari Samatam Naba, Bankan Kankat Paneba. Yamna energetic Oiba, Yamna Matona Leban the Pim Nico. Yamna si Pabuna Kankat. Pabungna smaina tambirai akoina Bedavati Lorembam una rubada akhoi sirum narum bagi feelings si amna kangkhatpa tekhatpa adugumba misakni aduga akhoi ki Manipur gi damakta khunung isai si dum leihona bagi damakta magi efforts se thagat pirakpa adugumba video clipping matik amakhtang jabani mayamda akhoi Manipur gi culture masi kamaina tawrakanda kanana contribute taw haibasi yamna thagat pirapadu adugi yamna nungaibagi share tawjabani adagi ngasai introduction da su panjakre AR Rahman harmony hairiba documentary si the feature tawkiba masigi clipping macha amatang share tawjarake masi so indana yankhapiyu masi yankhatpiragadi yamna akoida proud feeling ama phauba aina phaujakibadu adomna su soidana phaugani haina khali masigi clipping amtang share tawjarake pumna making minasi So when I discovered the Kunung Ishai through Bedbati ji, I could relate that to Bulgarian music, Armenian duduk, because of the inherent sorrow in it, in a way. There's a kind of loudness, even though it's just one voice. You know, it hit me really, really hard. So the voice actually represents the legacy, the story, and the evolution of the state. Madugi clipping asi share tawza raba matungda soidana pumna makpu request tawzari amtang yengkhatpiyo khoina khoigi Manipur gi pride oina chongthok daiba aming oina panjarabada Lorembam Bedavati gi ma bu fachana international gi thakta feature tawba adugumba documentary ni akhoina yengbada yamna proud feeling takpa adugumba documentary ni na haijage
ngasi imana pabibagidamata akhoida book asi introduce tawbibagidamata imabusu thagachari kurumjari akhoi mayam da share tawbibagi aduga ngasai imana pathokibadana ahum khaktani adubu larik sita yamna yauri aduna adomna soidana masigi copy amatang masi yankhatpiyo aduga gift tawbadasu masigi larik asi akhoi future generation da akhoi magi mayek si hena khangnaba aduga akhoi YouTube adagi sai tara kanda akhoi follow tawbada yamna nungaigedaba adugumba book ni haina aina khanjai aduga imadasu ahum sinataba hena su ranthokpirakani haina asa tawjari adubu akhoi ngasigi program asi pung ama mukti loisenle adu imana eni kari happening balaibiri aina akhoi chatlubagi paudamsi mathangi episode haibade akhoi handaki weekend si 3 days weekend oibana marakta amuk akhoi Bedavati Laurembam ga unarubagi video logjarakpa dagi picture sing asi ai soidana share tawjage dukang picture si ai hujuzik kitang share tawjarake ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯋꯥꯐꯝꯗꯤ ꯑꯩꯒꯤꯗꯤ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯃꯊꯪꯗ ꯑꯉꯥꯡꯁꯤꯡꯗ ꯈꯤꯇꯪ ꯈꯪꯖꯟꯕꯗ ꯀꯩꯅꯣ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯗꯣ ꯂꯥꯏꯔꯤꯛꯇꯨꯁꯨ ꯑꯩꯅ ꯈꯨꯗꯛꯇ ꯀꯥꯎꯊꯣꯛꯏꯁꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯇꯨ ꯑꯩꯅ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤꯗ ꯌꯥꯝꯅ 이가이 곤나자라고 어자기 mafamda aina hangjaruba matamda oja larikto aingonda di leijadre angangsingna aingonda paw hairakpada syllabus da su yawi ojagi do master da su yawba aduga class 11 12 ki adai da su ama yawba ormale ojana ibiba adumtang lanthu adi yam nungaini haina khanjarubada ojana yam nungaiba paw ama tang tara-tareta Bangalore da lakadaba mi lay aduda ojana lariktu kano pirage haina tapire isamagna adu mung nungaiba paw si aingonda leijadre maramdi ai larik ti leitaba hujiki kanogi lariki mingdo Bagabandhu haibra adu ai mistake oiramgani oja ai lariktu jadribanina adu adugi lariktu aina yam paningba mamingdu ubadasu adum yamnasu yamna pamdana angangda tambada yam kanaba oidan syllabus su yauri hai adu ojana 17 September da Bangalore da lakadaba mi lay aduda ojana pibirage hai adu nungaiba pawse ai miyamda share tawjabo oina hangatari adu laagadi ojagi Bagabandhu du ai amu pajanaba thurang tawjarani yamna nungai aduna akhoi mathanggi lakpa episode khara asi akhoi Laurembam Bedavati Devi da dedicate tawraga ma ana yamna changthongna Manipur ki damakta chongthokpiraga khunong isai asi adum leihongnabagi samkatpiba effort asi thagatpa uchaba oina aduga akhoi miyamna hena akhoi miyam khangbagi sense of love haitareko akhoi own work se masi da akhoi dedicate tawbagi mathang ucharake photo kitang share tawjarake photo si yamna lairi adubu ngasigi oina masigi picture asi yamna nungsiba aigi damakta yamna nungsiba picture ni masida lairiba young artists of Manipur si students of Laurembam Bedavati Devi ni moiga tawrakanda moinina khunung isai sakpa dagi jagoi saba dugi experience adu aina matam kitang yawjarubada yamna nungsiba ma pokchaki dagi masida poina chappa phangjabasi aina yamna nungsi jaba aigi inama landhunina pubidana masi yawjaba phangjabani inama busu thagachari smai tawdana koina thabak ama tawrakpa kanda akhoi collaboration se changba aduga inamana pubidana akhoi masigi program si successful oikre aduga masigi chahi
1-2 years ki mamangda London da leiba akoigi aigi yamna nuksijarabi imanabi tampa ga ibanisi collaborate tawrakanda amtang akoi Lauren Bedapati Devi samtang interview lawzage na adu gi matamdudagi thigacharakpani aduga interview si akoi hujik lautri aduga footage asi akoina share tawraba matunda interview si amok akoi mathang nathokjarake haina ai share tawjari smile tawdana akoi yamna nuksiba ima habi ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯑꯃꯈꯛ ꯄꯜꯍꯧꯖꯅꯤꯡꯕ ꯑꯃ ꯄꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯊꯣꯛꯇꯗꯅ ꯁꯨꯝ ꯄꯟꯗ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯌꯧꯔꯨꯔꯦ ꯑꯩ ꯏꯅꯥꯎ ꯕꯦꯗꯕꯇꯤꯒꯤ ꯁ꯭ꯀꯨꯜ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯂꯪ ꯏꯁꯩꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯗꯤ ꯁ꯭ꯀꯨꯜꯗꯨꯁꯨ ꯃꯃꯤꯡꯁꯨ ꯄꯥꯖꯔꯛꯇ꯭ꯔꯦ ꯑꯗꯨ ꯆꯪꯉꯒ ꯈꯤꯇꯪ ꯑꯉꯥꯡꯁꯤꯡꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯕꯦꯗꯕꯇꯤꯒ ꯑꯩꯒꯁꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯊꯦꯡꯅꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯝ ꯐꯖꯕ ꯒꯨꯔꯨ ꯁꯤꯁ꯭ꯌꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗꯣ ꯆꯞ ꯆꯥꯅ ꯆꯠꯂꯤ ꯑꯉꯥꯡꯗꯨ ꯔꯥꯎꯟ ꯑꯕꯥꯎꯠ 21-30 ꯃꯨꯛ ꯁꯨꯔꯝꯃꯣꯏ ꯑꯉꯥꯡꯗꯨ ꯈꯔ ꯑꯦꯕꯁꯦꯟ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯖꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯒꯤ ꯕꯦꯕꯥꯔꯗꯨ ꯌꯣꯛꯇꯅ ꯊꯝꯃꯒꯗꯤ ꯏꯕꯦꯝꯃ ꯕꯦꯗꯕꯇꯤꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯀꯔꯤꯒꯤꯅꯣꯗ ꯑꯗꯨꯒꯤ ꯕꯦꯕꯥꯔ ꯂꯣꯟꯆꯠ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯂꯩꯕ ꯃꯇꯝꯗ ꯍꯦꯗꯧ ꯍꯦꯔꯥ ꯀꯥꯗꯕ ꯑꯗꯒꯤ ꯑꯣꯖꯥ ꯑꯃꯒꯤ ꯃꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯆꯦꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯎꯠꯂꯛꯄ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟꯁꯦ ꯃꯁꯤ ꯂꯩꯔꯒꯗꯤ ꯉꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯥꯀꯣꯡꯗ ꯁꯨꯡꯌꯥ ꯌꯩꯔꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯁꯤꯡꯇꯪ ꯃꯤꯌꯥꯝꯗ ꯑꯩ ꯄꯥꯎꯗꯝꯖꯒꯦ ꯑꯗꯨ ꯑꯣꯖꯥ ꯑꯃ ꯆꯪꯉꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯑꯣꯖꯥ ꯑꯣꯏꯔꯛꯏ ꯑꯩꯁꯦ ꯁ꯭ꯀꯨꯜ 12ꯔ ꯀꯩꯅꯣ ꯁꯨꯕꯅꯤ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯣꯛꯄꯗ ꯑꯗꯨꯒ ꯄꯨꯂꯞꯇꯤ ꯅꯠꯇꯦꯀꯣ ꯑꯃꯗꯒꯤ ꯃꯇꯝ ꯈꯔ ꯑꯃꯗꯒꯤ ꯃꯇꯝ ꯈꯔ ꯁꯨꯝ ꯇꯨꯡꯁꯤꯜꯂꯒ ꯍꯥꯏꯖꯕꯅꯤ ꯑꯗꯨꯗ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯕꯦꯕꯥꯔꯗꯣ ꯑꯩꯅ ꯇꯝꯕꯤꯕ ꯉꯝꯃꯛꯇꯕ ꯉꯝꯃꯤ ꯈꯔꯗꯤ ꯉꯝꯃꯤ ꯑꯣꯖꯥ ꯂꯥꯛꯄꯗ ꯋꯤꯁ ꯇꯧꯗꯕ ꯌꯥꯎꯔꯛꯏ ꯑꯗꯣ ꯑꯩꯅ ꯃꯗꯨ ꯐꯨꯗꯦ ꯆꯩꯗꯦ ꯑꯣꯖꯥꯗ ꯁꯨꯃꯥꯏꯅ ꯕꯦꯕꯥꯔ ꯇꯧꯒꯗꯧꯅꯤ ꯍꯥꯏ ꯃꯣꯏ ꯑꯗꯨꯝ ꯌꯥꯏ ꯑꯉꯥꯡꯗꯤ ꯇꯥꯛꯄꯗꯗꯤ ꯂꯣꯏꯅꯃꯛ ꯌꯥꯏ ꯇꯥꯛꯇꯕꯅ ꯈꯪꯗꯕꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯏꯕꯦꯝꯃ ꯕꯦꯗꯕꯇꯤꯅ ꯃꯥꯒꯤ ꯁꯪꯁꯊꯥꯟ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯗ ꯇꯧꯍꯧꯔꯤꯕ ꯃꯥꯅ ꯇꯝꯕꯤꯔꯤꯗꯣ ꯑꯩ ꯎꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯀꯩꯅꯣꯒꯤ ꯒꯨꯔꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯕꯦꯕꯥꯔ ꯎꯠꯀꯗꯒꯦ ꯍꯥꯏꯕꯁꯦ 1 by 1 ꯊꯣꯛꯂꯛꯑꯒ ꯃꯣꯏꯅ ꯄ꯭ꯔꯅꯥꯝ ꯑꯩꯗꯤ ꯈꯣꯏꯔꯝꯕ ꯍꯥꯏꯕꯗꯨꯗ ꯍꯦꯛꯇ ꯐꯖꯩ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯄꯣꯂꯥꯏꯠ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯗꯗꯤ ꯌꯥꯝꯅ ꯃꯁ ꯑꯣꯏꯔꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ Imana hairiba sumaina aingondassu feel tawi yamna nungsiba akoigi photosida utchari masjida yaudaba students su yauri aduga chama hena sumaina hujik school sida tammi haina ai share tawjage yamna nungaiba numit ama oikhre madugi footage to koi handaki weekend amuk live thadok charake akoi yengminasi aduga sumain tawdana ichang thongna chongthokpira kanda manipur gi khunung isai yamna nuksirabasi adum future generation after generation lainana bagi damakta akoi gi takpiba tambiba gi chongthokpirakpagi thagat jari photo ase amtang ai ucharake imana ngasai gi hai khiba akoi na si hek changakpagi to the set thepa signboard to ni sai sakol bedabati khunung isai saidam sang hairibasi soidana ingiriba pumna magna tang visit tawbiyu duga masi ahanba unabani ai gidamakta diruga aina iche haina matudadi kauzaki adu iche bedabati iche imana nene haina kauro ina haibire nene ge ibanisi konaraga masida wa kemta ngangnadana ibanisi pi tarakhiba khanghaude haiba tare kaigino ka aina magi works ti follow tawjaraga yamna kuina ma unaningbagi aingonda phaukhibadu unabagi mekuptuni share tawjaribasi adagi masigi painting si na aina copy ama oina share tawjarambani adubu ngasi aigi background da leiribasina original ni
ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯤꯡ ꯉꯁꯥꯏꯒꯤ A.R. ꯔꯍꯃꯟꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤꯁꯦ ꯍꯦꯛ ꯌꯦꯡꯕꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗ ꯃꯥꯅ ꯁꯤꯔꯨꯏ ꯂꯤꯂꯤ ꯁꯩꯊꯥꯔꯀꯥꯟꯗ ꯈꯨꯅꯨꯡ ꯏꯁꯩꯁꯦ ꯁꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯈꯤꯕ ꯃꯗꯨꯗꯩꯗꯨꯗ ꯌꯦꯛꯆꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯏꯖꯀꯤ ꯁꯤꯔꯨꯏ ꯂꯤꯂꯤꯅꯤ ꯑꯩꯅ ꯉꯁꯤꯐꯥꯎ ꯌꯦꯛꯆꯈꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯐꯦꯚꯔꯦꯠ ꯑꯣꯏꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯠꯅꯤ ꯑꯗꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯒ ꯎꯅꯕꯗ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯌꯪ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯝꯅꯤꯡꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯥꯔꯠ ꯐꯣꯝꯗꯨ ꯄꯤꯈꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯟꯇ꯭ꯔꯗꯛꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯅꯤ ꯑꯣꯖꯥꯁꯤꯡꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯨꯇꯦꯖꯁꯤ ꯁꯣꯏꯗꯅ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯌꯥꯝꯅ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯕꯦꯁ ꯀꯩꯅꯣ ꯑꯣꯏꯈꯤꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯄꯔꯐꯣꯔꯃꯦꯟꯁꯅꯤ ꯃꯁꯤꯗꯅ ꯑꯃꯨꯛ ꯑꯩꯅ ꯅꯦꯅꯦꯗ ꯈꯨꯔꯨꯝꯖꯔꯒ ꯃꯪꯒꯣꯜ ꯅꯤꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯉꯁꯤ ꯏꯟꯖꯔꯤꯕ ꯐꯤ ꯑꯁꯤ ꯅꯦꯅꯦꯒꯤ ꯃꯥꯅ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯐꯤꯆꯔ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯀ꯭ꯔꯤꯁꯅ ꯗꯦꯕꯤꯅ We are all proud of those disciple of ꯑꯣꯖꯥ ꯕꯦꯗꯕꯇꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯀ꯭ꯔꯤꯁꯅ ꯗꯦꯕꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯗꯦꯜꯂꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯟꯠ ꯂꯤꯁꯅꯔ ꯑꯣꯏꯅ ꯌꯦꯡꯕꯤꯕꯅꯤ ꯑꯗꯣ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯃꯦꯁꯦꯖ ꯑꯝꯇꯪ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤꯒꯤ ꯑꯣꯏꯅ ꯖꯥꯟꯕꯤ ꯀꯨꯟꯖꯔꯥꯖ उमा शंकर मास्टान थौदाम भूमि संजोय येंबिरी अदगी अखोई ओजा थोकचोम इबोहनबी सु येंबिरी खुरुमजरी ओजाबू थोकचोम लेबाक लेमा येंबिरी कुतुब येंबिरी लेमा मंगांगना चौथोकचै बेदबती हैना इबिरई अखोइना यामना चौथोकपा चौथोकचनंगाई ओइबा मागी वर्कसी मदुनी अखोइ मयामना शेयर तौरिबसी प्रेमजित संजेनबम येंबिरी समंद्रम खोमा येंबिरी कृष्ण देवीना यामना एनर्जेटिकनी ngantoi maitaina oja tombisi yamna nungsi aikoi bu tambirakpa MU da haina ibirei ngasagi koina oja tombi gi footage mana etta aigi damakta di miracle oirbodo Bedabati Laurembam gi student unaru bagi nongan basida akoina pabung si unaru kanda pabung na recommended book si leire ena pirak pasita ta aingonda di pura kano oigraba aduna yamna nungsiba madugi footage tuni akoi maitai haitare ko akoi meyam sirum narum bagi feeling da leibasi Laurembam Bedabati Devi gi kunung isai amadi ma unarakanda yamna akoida energetic oiba adugumba-gi wahai khara share tawbikre Bijoy Maitay yengbiri Bishu Devi yengbiri Monica Sapam Menaka Mutum pumnamakpu thagachari yengbibagi-damakta akoi meyam amtang share tawbiyu akoigi khunung isai-gi maramda hena khangminasi nganthoi irom si Kakching Khunau-dagi yengbirakpani dagi yamna nungsiba akoi nene Bedabati Laurembam masamak अखोगी शो यंगबीरी लापना खुलुमजरी नेनेबू अदुगा यंतंग आइगी ओरिजिनल से आइना नेनेदा दि हारंबनी मसीनी आइना नेनेगी इसई दु तारुब मतुंगदा एक्जखिबा सिरुगिलीदु लव एंड लाइक मैम थाबिरई ओजा बेदबती की परफॉर्मेंस उजरे यामना फजई हाइना इबिरई संदीप इरुंगबम माइकल लौरेंबम दगी नेने जमुना बिरी एल बदबती फोक कल्चर गी तम फयाई अमनी हाइना इबिरई अनिता सौगाइजम आरिफ अरिबम डोली खुमसाबम यांगलम इंदिरा मोइरांगकुम दगी इंबिरी नंदिनी राजकुमारी ओजा बेदबती गी खुनुंगी सैदी ताबदे यामना नुंगाई हाइना इबिरई जोजिना इनाउ तोम्बी मोनिका Paring ngamba Jasmine sumain tawdana akoi yam yengbiri pumnamaki ming pathoktragasu yengbibagi damakta thagachari akoi meyam yokhatminasi Library of Manipur na
ꯌꯥꯝꯅ ꯄꯤꯛꯅ ꯀꯩꯅꯣ ꯊꯤꯒꯠꯆꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛ ꯄꯤꯕꯤꯔꯛꯄ ꯐꯨꯇꯦꯖ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯒꯠꯄ ꯑꯩꯈꯣꯏꯒꯤ ꯂꯚ ꯁꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯨꯛ ꯏꯅꯥꯛ ꯈꯨꯜꯂꯕ ꯐꯖꯔꯕ ꯄꯣꯠꯁꯤꯡꯁꯤ future generations after generations ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯕꯁꯤ ꯍꯦꯟꯅ ꯑꯆꯧꯕ ꯑꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯕꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯗꯒꯤ ꯅꯦꯁꯤꯁꯨ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯖꯥ ꯑꯩꯗꯤ ꯈꯨꯅꯨꯡ ꯏꯁꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯅꯨꯡ ꯏꯁꯩꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯀꯥꯟꯗ ꯑꯃꯨꯛ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯇ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯁꯤꯗ ꯑꯅꯧꯕ ꯌꯨꯠ ꯃꯌꯥꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯛꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯊꯦꯜꯗꯨꯕꯨ ꯊꯥꯒꯠꯄꯗꯨꯅꯤ ꯅꯦꯁꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯅꯤ ꯃꯥꯅ ꯀꯃꯦꯟꯠꯁꯤꯗ ꯍꯥꯏꯕꯤꯔꯦ ꯕꯦꯁꯤ ꯕꯟꯇꯤ ꯌꯦꯡꯕꯤꯔꯤ ꯕꯟꯇꯤ ꯄꯣꯠꯁꯪꯕꯝ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯩꯐ꯭ꯔꯥꯛꯄꯝ ꯕꯨꯙꯤ ꯀꯨꯟꯖꯂꯇꯥ ꯁꯧꯒꯥꯏꯖꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯤ ꯅꯦꯅꯦ ꯖꯃꯨꯅꯥꯅ ꯈꯨꯅꯨꯡ ꯏꯁꯩ ꯅꯥꯆꯣꯝ ꯈꯛꯇ ꯇꯥꯖꯕꯗ ꯅꯠꯇꯅ ꯅꯨꯡꯁꯤꯔꯕ ꯃꯃꯤ ꯀꯌꯥꯁꯤ ꯎꯖꯕꯗ ꯏꯁꯥꯁꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯇꯨꯡꯂꯛꯂꯕꯣꯏ ꯈꯜꯂꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯅꯦꯅꯦ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯐꯤꯂꯤꯡ ꯄꯤꯕꯤꯕ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤꯅꯤ ꯎꯅꯔꯨꯕ ꯀꯥꯟꯗ ꯑꯌꯨꯛ ꯑꯃꯇꯪ ꯎꯅꯔꯁꯨ ꯆꯍꯤ ꯀꯌꯥ ꯆꯠꯂꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯦꯃꯣꯔꯤꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯎꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯦꯛꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯆꯕꯁꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯁꯤ ꯏꯃꯥ ꯄꯨꯡ 1:38 ꯆꯪꯁꯜꯂꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯋꯤꯀꯦꯟꯗ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯎꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯐꯨꯇꯦꯖ ꯈꯔ ꯑꯃꯨꯛ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯥꯅ ꯑꯦꯅꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯕꯤꯌꯨ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯌꯦꯡꯃꯨꯛꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯃꯤꯟꯅꯁꯤ ꯑꯩꯁꯨ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯊꯤꯒꯠꯂꯤ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯔꯒꯗꯤ खितंदी वाबा ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯉꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯂꯩꯔꯒꯅ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯏꯅꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯐꯪꯒꯗꯕꯣꯏ ꯈꯟꯕ ꯑꯗꯨꯅ ꯐꯪꯅꯕꯁꯨ ꯏꯁꯣꯔꯅ ꯑꯗꯨꯝ ꯇꯝꯕꯤꯔꯛꯏ ꯑꯗ ꯑꯣꯖꯥ ꯏꯕꯣꯟꯕꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯑꯣꯖꯥꯅꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯏꯔꯕ ꯃꯇꯨꯡꯗꯕꯨ ꯑꯉꯥꯡꯁꯤꯡꯒꯤꯗ ꯁꯤꯂꯦꯕꯁꯇ ꯑꯅꯤ ꯊꯣꯛꯅ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯇꯨ ꯐꯥꯎꯕꯗ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯆꯦ ꯅꯦꯅꯦ ꯕꯦꯗꯕꯇꯤ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤ ꯗꯦꯕꯤꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯠ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯥꯒꯤ ꯋꯥꯔꯛꯁꯦ ꯈꯪꯃꯤꯟꯅꯁꯤ ꯁꯧꯒꯠꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯑꯣꯔꯗꯔ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯒꯤꯐꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯋꯥꯔꯗ ꯑꯁꯤ ꯅꯨꯛ ꯑꯦꯟ ꯀꯣꯔꯅꯔꯗ ꯌꯧꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯚ ꯑꯦꯟ ꯂꯥꯏꯠ ꯃꯌꯥꯝ ꯊꯥꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯇꯞꯅ ꯐꯨꯇꯦꯖ ꯊꯥꯒꯠꯆꯔꯛꯀꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯨꯇꯦꯖ ꯂꯩꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯨꯔꯨꯝꯖꯔꯤ